ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ? ꯑꯩ ꯉꯁꯤꯗꯤ ꯚꯔꯇꯤꯀꯦꯜꯂꯤ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯁꯨꯃꯥꯏꯅ ꯍꯣꯏ ꯇꯧꯔꯦ꯫ SM ꯁꯥꯗꯤꯛ ꯁꯥꯏꯗ ꯈꯥꯟ ꯍꯦꯜꯂꯣ ꯕ꯭ꯔꯣ, ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅꯤ꯫ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯗꯔ, ꯆꯥꯛꯄꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯒꯨꯝꯕꯅꯤ꯫ ꯕꯦꯅꯁ ꯀꯣꯟꯁꯝꯅ ꯕ꯭ꯔꯣ ꯆꯥꯛ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯆꯥꯛ ꯍꯥꯕꯤꯇꯦꯟ ꯇꯥꯟ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯆꯥꯔꯣ ꯍꯥꯏꯗꯣ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯗꯔ, ꯂꯪꯁꯤꯟꯕꯤꯔꯣ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ? ꯀꯨꯏꯔꯦ ꯂꯥꯏꯚ ꯇꯧꯗꯕ꯫ ꯑꯩ ꯂꯥꯏꯚ ꯇꯧꯒꯦ ꯇꯧꯔꯒ ꯁꯨꯝ ꯐꯔꯛ ꯇꯥꯁꯟꯅꯕ, ꯑꯗꯩꯗꯤ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯚꯤꯗꯤꯑꯣꯒꯨꯝꯕ ꯊꯥꯒꯠꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯦꯀꯣ, ꯂꯥꯏꯚ ꯑꯃꯨꯛ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯗꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛ ꯇꯧꯍꯧꯗ꯭ꯔꯦ꯫ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯀꯦꯃꯦꯔꯥ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯁꯦꯝꯁꯪ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯟꯗꯔ 20K ꯍꯥꯏ꯫ ꯑꯟꯗꯔ 20Kꯗꯗꯤ ꯕ꯭ꯔꯗꯔ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕꯗꯣ ꯃꯔꯨꯞ, ꯑꯩ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯁꯨ ꯇꯧꯔꯛꯈꯤꯕꯅꯦ꯫ ꯁꯦꯝꯁꯪ M35ꯇꯣ ꯑꯗꯨꯝ ꯌꯥꯝ ꯐꯔꯝꯅꯦ, ꯍꯧꯖꯤꯛꯁꯨ ꯑꯣꯐꯔ ꯂꯩꯔꯤꯕꯅꯤ, ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯣꯐꯔ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯂꯩꯍꯧꯔꯣ, ꯑꯗꯨ ꯂꯩꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯈꯤꯕ ꯂꯤꯡꯛꯁꯤꯡꯗꯨꯗ ꯆꯪꯉꯒ ꯂꯩꯕꯤꯔꯛꯑꯣ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯌꯦꯡꯒꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯑꯦꯐꯤꯂꯦꯠ ꯇꯧꯔꯒ ꯌꯦꯡꯕꯅꯦ, ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯁꯥꯕ ꯕ꯭ꯔꯗꯔ ꯃꯁꯤꯡꯈꯥ ꯍꯥꯏꯕ꯭ꯔꯣ, ꯄꯤꯛ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ, ꯐꯖꯅ ꯏꯕꯤꯔꯣ ꯕ꯭ꯔꯗꯔꯒꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯀꯣ꯫ SM ꯁꯥꯏꯗ ꯈꯥꯟꯅ FBꯗ ꯑꯣꯏꯅ ꯇꯧꯔꯣ ꯃꯊꯪꯗꯤ ꯍꯥꯏ꯫ ꯍꯣꯏ, ꯑꯗꯨꯗꯣ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯩꯁꯦ, ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯂꯥꯏꯚ ꯇꯧꯒꯦꯅ꯫ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯤꯗ ꯄꯣꯁꯇꯒ ꯏꯕꯗꯣ, ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯐꯦꯁꯕꯨꯛꯇ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯁꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯌꯥꯝ ꯀꯟꯅ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯈꯪꯕ ꯁꯨꯝ ꯃꯤꯁꯤꯡ ꯆꯥꯎꯔꯥꯛꯄ ꯌꯦꯡꯀꯥꯟꯗ ꯐꯦꯁꯕꯨꯛꯇ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ, ꯂꯥꯏꯚ ꯇꯧꯔꯀꯥꯟꯗ ꯈꯪꯉꯣꯏꯗꯕ ꯍꯥꯏꯇꯥꯔꯦ, ꯌꯨꯇ꯭ꯌꯨꯕꯀꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯅ ꯈꯪꯉꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯍꯟꯗꯛ ꯑꯃꯨꯛꯇꯪ ꯁꯤꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ꯫ ꯑꯗꯨ ꯃꯊꯪꯒꯤꯗ ꯁꯣꯏꯅ ꯇꯧꯔꯛꯑꯒꯦ꯫ ꯐꯦꯁꯕꯨꯛꯇꯅ ꯑꯩꯁꯨ ꯈꯪꯗꯦ, ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯄꯥꯏꯗꯦꯕꯀꯣ, ꯀꯨꯏꯔꯦꯕ ꯄꯥꯏꯔꯨꯗꯕ꯫ ꯑꯗꯣ ꯍꯟꯗꯛ ꯈꯛꯇꯪ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯄꯥꯏꯔꯛꯄꯅꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕ ꯑꯩ ꯑꯦꯀꯥꯎꯟꯗꯨꯗꯒꯤꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯐꯦꯁꯕꯨꯛꯇ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯦ꯫ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯕꯗꯣ ꯑꯃꯨꯛ ꯈꯪꯗ꯭ꯔꯒꯗꯤ, ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯅꯀꯣ꯫ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯃꯌꯥꯝꯗ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯌꯥꯝꯗ ꯈꯪꯍꯜꯂꯀꯥꯟꯗ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯣ ꯈꯪꯍꯜꯂꯀꯥꯟꯗ ꯀꯣꯟꯅ ꯃꯊꯪꯗꯒꯤ ꯇꯧꯔꯒꯦꯅ ꯈꯟꯕ꯫ ꯑꯗꯨꯒꯤꯅꯦ꯫ ꯅꯤꯡꯊꯧꯖꯝ ꯅꯣꯡꯊꯣꯡꯕꯝ ꯕꯁꯟꯇ ꯃꯤꯇꯩꯅ ꯕ꯭ꯔꯣ ꯔꯦꯗꯃꯤ ꯅꯣꯠ 13 Pro Plus ꯑꯣꯟ ꯔꯤꯚꯤꯜ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ, ꯂꯩꯒꯦ ꯇꯧꯕꯅꯦ ꯍꯥꯏ꯫ 13 Pro Plusꯇꯣ ꯑꯗꯨꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯒꯦꯝꯒ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ꯫ ꯑꯗꯨꯝ ꯃꯦꯗꯤꯌꯝ ꯁꯦꯠꯇꯤꯡꯗ ꯌꯥꯝ ꯍꯥꯏ ꯑꯦꯟꯗ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯗꯦ ꯃꯥꯁꯦ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯠꯇꯦ, ꯁꯨꯝ ꯆꯥꯡ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ, ꯑꯦꯚꯔꯦꯁꯇ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯀꯦꯃꯦꯔꯥꯗꯤ ꯁꯦꯡꯗ꯭ꯔꯦ, ꯀꯦꯃꯦꯔꯥꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯦꯛ ꯑꯣꯏꯕ, ꯍꯦꯡ ꯆꯠꯄ ꯐꯥꯎ ꯌꯥꯎꯔꯛꯑꯦꯕꯀꯣ꯫ ꯔꯤꯁꯇꯥꯔꯠꯀ ꯇꯧꯊꯣꯛꯇ꯭ꯔꯒꯗꯤ ꯀꯦꯃꯦꯔꯥꯁꯦ, ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯑꯣꯄꯟ ꯇꯧꯀꯥꯟꯗ ꯕ꯭ꯂꯦꯛ ꯑꯣꯏꯅꯒ ꯂꯩꯈꯤꯕꯒ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦꯕ꯫ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ, ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯥꯒꯤ ꯄꯥꯏꯕꯗ ꯎꯕꯗ ꯊꯦꯡꯅꯕꯗ ꯑꯩꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕ꯫ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ, ꯑꯩ 30Kꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯖꯦꯁ ꯁꯨꯡꯇꯧ ꯇꯧꯖꯈꯤꯗꯕꯅꯤ ꯔꯦꯗꯃꯤ ꯅꯣꯠ 13 Pro Plusꯁꯦ꯫ ꯗꯤꯖꯥꯏꯟ ꯀꯩꯀꯩꯗꯤ ꯌꯥꯝ ꯐꯖꯔꯒ, ꯐꯥꯁ ꯆꯥꯔꯖꯤꯡꯒꯗꯤ ꯑꯣꯏꯔꯒ, ꯆꯥꯔꯖ ꯇꯧꯕꯒꯁꯨ ꯌꯥꯝ ꯊꯨꯅ ꯊꯟꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯚꯔꯑꯣꯜ ꯂꯩꯔꯨꯔꯀꯥꯟꯗ ꯀꯦꯃꯦꯔꯥꯒ ꯑꯗꯨꯃꯥꯏꯅ ꯍꯦꯡ ꯆꯠꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯀꯣ꯫ ꯑꯗꯨꯗ ꯑꯩꯅ ꯁꯖꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯨꯔ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯒꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ, ꯀꯩ ꯍꯥꯏꯅꯤ, ꯑꯦꯁ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯩꯌꯦꯅ ꯂꯩꯔꯨꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯒ ꯍꯥꯏꯕꯗꯣ, ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯗꯕ, ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯐꯕ ꯄꯣꯠ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕꯀꯣ꯫ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒꯤ ꯑꯩꯅ ꯑꯁꯦꯡꯕ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨꯅꯦ ꯍꯥꯏꯖꯔꯤꯁꯦ꯫ ꯕ꯭ꯔꯣ ꯑꯥꯏꯐꯣꯟꯗꯤ ꯂꯩꯔꯦ, ꯆꯥꯔꯖꯔꯁꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ꯫ ꯌꯥꯏ ꯕ꯭ꯔꯗꯔ, ꯀꯩꯝ ꯀꯥꯏꯗꯦ꯫ ꯆꯥꯔꯖꯔꯗꯨ ꯃꯥꯒꯤ ꯑꯥꯏꯐꯣꯟꯗꯣ ꯀꯔꯝꯕꯅꯣ, 20 ꯋꯥꯠꯀꯤ ꯃꯃꯥꯡ ꯑꯩꯒꯤ iPhone 13 ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ 20 ꯋꯥꯠ ꯑꯣꯏꯔꯝꯒꯅꯤ꯫ 15ꯗꯒꯤꯅ ꯑꯅꯧꯕ 16ꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ 30 ꯋꯥꯠ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯋꯥꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯖꯔ ꯆꯥꯟꯅꯕꯀꯣ, 20 ꯋꯥꯠꯀꯤ 30 ꯋꯥꯠꯀꯤ ꯆꯥꯔꯖꯔ ꯑꯗꯨꯝ ꯈꯔ ꯐꯕ ꯀꯝꯄꯅꯤ, ꯃꯁꯛ ꯅꯥꯏꯕ ꯕ꯭ꯔꯥꯟ ꯑꯃꯒꯤ ꯍꯦꯛꯇ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯕ ꯌꯥꯏ, ꯀꯩꯝ ꯀꯥꯏꯗꯦ꯫ ꯆꯥꯔꯖꯔ ꯃꯔꯤ ꯀꯦꯕꯜ ꯌꯥꯎꯔꯛꯏꯕꯅꯤꯅꯀꯣ꯫ ꯑꯗꯨꯗ ꯍꯦꯛꯇ ꯑꯥꯏꯐꯣꯟꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯗꯨꯃ ꯌꯦꯡꯕꯤꯔꯣ, ꯀꯩꯝ ꯀꯥꯏꯗꯦ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤ ꯀꯝꯄꯅꯤꯒꯤ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦ꯫ ꯃꯌꯥꯝꯅ ꯑꯩꯅ ꯉꯁꯤꯁꯤꯗ ꯂꯥꯏꯚ ꯇꯧꯔꯛꯏꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯀꯣ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯦꯃꯥꯖꯣꯟꯒ ꯐ꯭ꯂꯤꯞꯀꯥꯔꯠꯀꯒꯤ ꯁꯦꯜ ꯇꯧꯔꯤꯗꯅꯀꯣ꯫ ꯁꯦꯜꯁꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕꯀꯣ꯫ ꯑꯩꯅ ꯑꯗꯨꯝ
ꯊꯦꯡꯅꯕ ꯑꯩꯅ ꯕ꯭ꯔꯥꯎꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯀꯨꯝꯕꯁꯨ ꯌꯥꯎꯋꯦ, ꯑꯗꯒꯤ ꯐꯣꯟ ꯂꯩꯔꯦ, ꯑꯗꯩꯗꯤ ꯏꯌꯥꯔꯕꯠꯁꯀꯨꯝꯕ ꯂꯩꯔꯦ, ꯑꯗꯨꯝ ꯆꯥꯔꯖꯔꯒꯨꯝꯕ ꯂꯩꯔꯦ, ꯑꯣꯐꯔꯗ ꯑꯍꯣꯡ ꯑꯍꯣꯡꯅ ꯃꯌꯥꯝ ꯐꯪꯉꯦꯕꯀꯣ, ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯁꯤꯡꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯩꯁꯦ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ. ꯑꯗꯨꯒ ꯂꯣꯏꯅꯃꯛꯀꯤꯗꯤ ꯁꯨꯅꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯏꯕꯁꯨ ꯉꯝꯗꯕ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ, ꯑꯗꯣ ꯚꯤꯗꯤꯑꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯇꯣ ꯂꯥꯏꯐꯁꯤꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯅꯕ ꯌꯥꯏ. ꯀꯩꯒꯨꯝꯕ ꯏꯟ ꯀꯦꯁ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯒꯦꯅ ꯌꯦꯡꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯒ ꯁꯨꯝ ꯃꯦꯁꯦꯖꯇ ꯊꯥꯕꯤꯔꯛꯑꯗꯤꯀꯣ, ꯑꯩꯅꯁꯨ ꯂꯤꯡꯀꯨꯝꯕꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯁꯨ ꯌꯥꯏꯗꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯈꯟꯕ, ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯂꯥꯏꯚ ꯑꯝꯇꯪ ꯇꯧꯒꯦꯅ ꯇꯧꯔꯛꯄꯅꯦꯕ. S23ꯒ iPhone 13ꯒ ꯂꯩꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯝꯕꯅ ꯆꯥꯟꯅꯒꯦ ꯍꯥꯏ, S23ꯁꯨ ꯑꯗꯨꯝ ꯌꯥꯏ, iPhone 13ꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤ. ꯃꯁꯤꯗꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ. S23ꯁꯦ ꯌꯥꯝ ꯐꯩ. S23ꯅ ꯐꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛ 38,999ꯅꯦꯕꯀꯣ, 37,999ꯅꯦꯕ. ꯑꯗꯨꯗ ꯀꯥꯔꯠ ꯑꯣꯐꯔ ꯍꯥꯞꯇꯥꯔꯒꯗꯤ ꯑꯗꯨꯗꯩ ꯇꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ, ꯏꯟꯁꯇꯦꯟ 10% ꯗꯤꯁꯀꯥꯎꯟ ꯑꯃꯒ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯃꯜ ꯌꯥꯝ ꯍꯣꯡꯅ ꯐꯪꯒꯅꯤꯀꯣ. S23ꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯌꯥꯎꯔꯤꯁꯦ, ꯑꯗꯨꯅ ꯁꯦꯝꯁꯪꯒꯤ ꯑꯦꯛꯖꯤꯅꯣꯁ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯅꯠꯇꯦ, ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯅꯤ. ꯕꯦꯇ꯭ꯔꯤꯗꯨꯗꯤ ꯍꯣꯏ, ꯕꯦꯇ꯭ꯔꯤꯗꯤ ꯑꯥꯏꯐꯣꯟꯒ ꯌꯦꯡꯅꯔꯀꯥꯟꯗ ꯃꯥꯅꯕꯨ ꯍꯦꯟꯅ ꯆꯥꯎꯋꯦꯅꯀꯣ, ꯄꯤꯛ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯄꯤꯛꯑꯦꯅ ꯈꯟꯖ ꯇꯥꯔꯁꯨ. ꯑꯗꯨꯅ ꯀꯩꯝ ꯀꯥꯏꯗꯦ, ꯑꯄꯥꯝꯕ ꯑꯅꯤꯗꯨꯗ ꯑꯃ ꯍꯦꯛꯇ ꯈꯜꯂꯒ ꯂꯩꯕꯤꯔꯣ. ꯑꯥꯏꯐꯣꯟ ꯄꯥꯝꯕ, ꯑꯥꯏꯐꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯕ, ꯃꯃꯥꯡꯗ ꯑꯥꯏꯐꯣꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯕ, ꯑꯗꯨꯒ ꯑꯥꯏꯐꯣꯟ ꯄꯥꯏꯒꯦ ꯀꯥꯏꯅꯒ ꯁꯨꯝ ꯈꯜꯂꯝꯕ ꯂꯩꯗꯅꯀோ. ꯑꯩꯁꯨ ꯑꯗꯨꯝ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯤꯖꯤꯟꯅꯩ, ꯑꯦꯟꯗ꯭ꯔꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯑꯥꯏꯐꯣꯟꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯈꯜꯂꯦꯀꯣ. ꯑꯗꯨꯝ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦ. ꯑꯗꯨꯅ ꯁꯤ ꯑꯅꯤꯁꯤꯗ ꯑꯃ ꯍꯦꯛꯇ ꯂꯩꯕ ꯌꯥꯔꯦ, ꯁꯤ ꯑꯐꯕ ꯐꯣꯟ ꯉꯥꯛꯇꯅꯤ. iPhone 13ꯁꯦ ꯑꯣꯐꯔꯗ ꯃꯣꯏꯅ ꯎꯠꯂꯝꯕꯗꯣ, ꯄ꯭ꯔꯥꯏꯁꯇ ꯑꯦꯃꯥꯖꯣꯟꯗ ꯑꯍꯥꯟꯕꯗ ꯌꯥꯝ ꯂꯤꯛꯂꯒ ꯎꯠꯂꯝꯃꯦꯕ, 40,000ꯒꯤ ꯃꯅꯨꯡꯗꯒ ꯎꯠꯂꯝꯃꯦꯕ. ꯑꯗꯨꯒ ꯑꯥꯏꯐꯣꯟꯁꯦ ꯃꯌꯥꯝꯅ ꯁꯔꯁ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ, ꯗꯤꯃꯥꯟ ꯂꯩꯕ ꯄꯣꯠ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ. ꯑꯗꯨꯗꯨꯅ ꯑꯦꯃꯥꯖꯣꯟꯗ ꯁꯔꯁ ꯇꯧꯀꯥꯟꯗꯁꯨ ꯃꯌꯥꯝꯅ ꯎꯔꯝꯒꯅꯤ, ꯗ ꯃꯣꯁ ꯁꯔꯁ ꯃꯣꯕꯥꯏꯜ ꯀꯥꯏꯅ ꯊꯥꯕ, ꯍꯦꯛꯇ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯗꯤꯃꯥꯟ ꯍꯦꯟꯃꯟꯗꯅ ꯃꯣꯏꯅ ꯃꯃꯜꯗꯣ ꯍꯦꯟꯒꯠꯈ꯭ꯔꯦ. 41ꯗ ꯂꯩꯔꯦ ꯍꯧꯖꯤꯛ. ꯑꯗꯨ ꯇꯥꯔꯛꯀꯗꯧꯕꯁꯨ ꯌꯥꯗꯦ. ꯑꯗꯨ 41ꯒ ꯌꯧꯁꯜꯂꯛ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ, ꯕꯖꯦꯠꯇꯣꯀꯣ, ꯑꯗꯨꯗ ꯍꯟꯊꯔꯒ ꯈꯔ ꯑꯍꯣꯡꯕ ꯂꯩꯕ, ꯅꯠꯇ꯭ꯔꯒꯅ ꯏꯟ ꯀꯦꯁ ꯄꯩꯁꯥ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯔꯒꯗꯤ ꯂꯩꯉꯩꯗ ꯑꯐꯕ ꯑꯃ ꯂꯩꯍꯧꯒꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ iPhone 50,000 iPhone 15 ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯦꯕ. ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯁꯨꯝ ꯈꯟꯖꯕ. ꯑꯗꯣ ꯂꯨꯄꯥ 1,000-1,000 ꯍꯦꯟꯒꯠꯄ ꯍꯥꯏꯁꯨ ꯑꯋꯥꯕ ꯑꯃꯅꯤꯀꯣ. ꯍꯦꯛꯇ ꯄꯥꯛ ꯍꯦꯛꯇ ꯍꯦꯟꯒꯠꯄ ꯉꯝꯕ ꯅꯠꯇꯦ. ꯍꯦꯛꯇ ꯇꯔꯥꯏ ꯐꯣꯟ ꯑꯃ ꯂꯩꯕꯩ ꯂꯨꯄꯥ 5,000 ꯍꯦꯟꯒꯠꯄ ꯍꯥꯏꯁꯦ ꯉꯝꯅꯗꯕꯅꯤꯅ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ. ꯑꯗꯨꯒ ꯅꯣꯡꯊꯣꯡꯕꯝ ꯄꯁꯟꯇ ꯃꯤꯇꯩꯅ ꯍꯥꯏꯁꯦ, ꯑꯦꯃꯥꯖꯣꯟ, ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯁꯥꯏꯀꯜꯒꯨꯝꯕ ꯂꯩꯕꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯕ, ꯄꯣꯠ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏ. ꯄꯣꯠ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯗꯤ ꯂꯥꯛꯑꯣꯏꯕꯀꯣ. ꯂꯥꯛꯑꯒꯁꯨ ꯂꯥꯜꯂꯝꯃꯒꯁꯨ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯏꯑꯕ. ꯑꯗꯨꯗꯤ ꯄꯣꯠ ꯆꯩꯗꯣ ꯗꯦꯃꯦꯖ ꯑꯣꯏꯕ, ꯑꯀꯥꯏꯕ ꯇꯦꯛꯄ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯔꯤꯇꯔꯟ, ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯣꯠꯇꯣ ꯑꯦꯛꯆꯦꯟꯖ ꯔꯤꯇꯔꯟ ꯇꯧꯍꯧꯔꯀꯥꯟꯗ ꯑꯀꯥꯏꯕ ꯂꯥꯛꯑꯦ, ꯑꯇꯦꯛꯄ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯁꯤꯟꯇꯣꯛꯄꯁꯨ ꯌꯥꯏ. ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯄꯩꯁꯥ ꯑꯣꯏꯅ ꯍꯟꯕꯤꯔꯛꯑꯣ, ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯌꯥꯏ, ꯔꯤꯇꯔꯟ ꯇꯧꯍꯟꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯁꯤꯞꯃꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯈꯔ ꯂꯩꯕꯅꯤꯅ ꯌꯥꯝ ꯊꯦꯡꯅ ꯇꯞꯅ ꯌꯧꯔꯛꯏꯗꯅ. ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏꯀꯜ ꯍꯥꯏꯕꯅꯤꯀꯣ, ꯁꯥꯏꯀꯜꯒꯨꯝꯕ ꯄꯣꯠꯇꯤ ꯃꯅꯤꯄꯨꯔꯗ ꯐꯪꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯃꯃꯜ ꯀꯌꯥꯝ ꯌꯥꯝ ꯈꯦꯠꯅꯕꯅꯣ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯄꯤꯔꯣ. ꯑꯣꯟꯂꯥꯏꯟꯗ ꯂꯩ ꯃꯃꯜꯗꯨꯒ ꯑꯣꯐꯂꯥꯏꯟ ꯁ꯭ꯇꯣꯔꯁꯤꯡꯗ ꯐꯪꯉꯤ ꯃꯃꯜꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯗ꯭ꯔꯒꯗꯤ ꯆꯠꯂꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯒ ꯏꯁꯥꯅ ꯄꯥꯏꯔꯒ ꯄꯣꯠꯇꯣ ꯌꯦꯡꯉꯒ ꯐꯩ ꯐꯠꯇꯦꯅ ꯈꯜꯂꯒ ꯂꯩꯕꯗꯣ, ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯐꯅꯦꯅ ꯈꯜꯂꯦ. ꯕꯨꯅꯥꯎ ꯋꯥꯍꯦꯡꯕꯝꯅ, ꯏꯅꯥꯎ ꯄꯋꯥꯔ ꯕꯦꯡꯛ MS ꯈꯥꯎꯗꯒꯤ ꯀꯩ ꯍꯥꯏꯅꯣ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ. ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯍꯥꯏꯗꯣꯏꯅꯦꯕꯀꯣ. ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯕ ꯂꯩꯈ꯭ꯔꯦ, 50,000 mAh ꯂꯩꯈ꯭ꯔꯦ ꯄꯋꯥꯔ ꯕꯦꯡꯛꯇ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ 10,000 20,000ꯁꯤ ꯅꯠꯇꯕ 50,000 mAh ꯂꯩꯌꯦ. ꯑꯗꯨ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯑꯦꯝꯕ꯭ꯔꯦꯟꯒꯤ 50,000ꯒ ꯂꯩꯕꯅꯤ. ꯑꯗꯨ 50,000ꯒꯨꯝꯕ 20,000ꯗꯩ ꯍꯦꯟꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯉꯥꯏ ꯂꯦꯡꯗꯅ ꯊꯝꯃꯀꯥꯟꯗ, ꯌꯨꯝꯗ ꯅꯠꯇ꯭ꯔꯁꯨ ꯌꯥꯏ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ, ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯂꯨꯝꯃꯤꯗꯅꯀꯣ. ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ, 20,000 ꯄꯋꯥꯔ ꯕꯦꯡꯛꯗꯩ ꯍꯦꯟꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ, ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ, ꯐ꯭ꯂꯥꯏꯠꯀ ꯇꯣꯡꯕ ꯃꯤꯁꯤꯡꯗꯗꯤ ꯐ꯭ꯂꯥꯏꯠꯇ ꯄꯨ ꯌꯥꯗꯦꯕ 20,000ꯗꯩ ꯍꯦꯜꯂꯒꯗꯤ, ꯃꯣꯏ ꯑꯦꯚꯤꯌꯦꯁꯟꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ. ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ, 20,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯦꯕꯀꯣ, ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯌꯦꯡꯕꯤꯔꯝꯃꯦ, ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣꯕ. ꯑꯗꯣ ꯑꯩꯅ ꯑꯦꯝꯕ꯭ꯔꯦꯟ ꯄꯣꯠꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯁꯤ ꯄꯋꯥꯔ ꯕꯦꯡꯛ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃ ꯊꯥꯒꯠꯆꯈꯤꯕꯅꯦꯕ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯤ ꯐꯣꯟꯁꯦ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ. ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯄꯋꯥꯔ ꯕꯦꯡꯛꯗꯨꯗ ꯃꯔꯤꯃꯨꯛ ꯊꯤꯟꯖꯟꯅꯤ,
ꯐꯣꯟꯗ ꯃꯔꯤ ꯑꯃꯨꯛ ꯊꯤꯟꯖꯅꯤ ꯑꯗꯣ ꯑꯅꯤꯃꯛ ꯄꯨꯂꯞꯀ ꯄꯥꯏꯔꯒ ꯆꯠꯄ ꯈꯣꯠꯄ ꯇꯧꯗꯗꯤ ꯂꯨꯝꯁꯨ ꯂꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯕ ꯑꯩ ꯈꯨꯕꯥꯛ ꯃꯅꯨꯡꯗ ꯆꯜꯂꯦꯕ ꯑꯩ ꯈꯨꯕꯥꯛꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯌꯥꯡꯁꯨ ꯌꯥꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥꯌꯔꯂꯦꯁꯁꯨ ꯌꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯅ ꯂꯩꯔꯒ ꯌꯦꯡꯉꯦ ꯁꯤꯖꯤꯟꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕꯗ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯄꯋꯥꯔ ꯕꯦꯡ ꯑꯐꯕ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯩꯗꯤ ꯌꯥꯡꯕ ꯍꯦꯟꯗꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯃ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯐꯅꯦꯅ ꯑꯩꯅ ꯁꯖꯦꯁ ꯇꯧꯖꯔ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯨꯒ ꯄꯣꯜ ꯋꯥꯀꯔꯅ ꯍꯥꯏꯁꯦ ꯏꯟꯐꯤꯅꯤꯛꯁ GT20 Proꯗ ꯐꯣꯟ ꯀꯨꯂꯔ ꯍꯥꯞꯄꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏ ꯐꯣꯟ ꯈꯛꯇꯪ ꯂꯩꯕꯗꯗꯤ ꯀꯨꯂꯔ ꯍꯥꯞꯄꯛꯑꯣꯏ ꯃꯥꯏ ꯑꯦꯛꯁꯦꯁꯔꯤꯁ ꯃꯣꯏ ꯄꯨꯂꯞ ꯀꯣꯝꯕꯣ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯂꯩ ꯇꯥꯕꯅꯤ JK ꯌꯨꯝꯅꯥꯝꯅ MIꯒꯤ ꯄꯣꯔꯇꯦꯕꯜ ꯁ꯭ꯄꯤꯀꯔ 16 ꯋꯥꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯄꯣꯔꯇꯦꯕꯜ ꯁ꯭ꯄꯤꯀꯔꯁꯦ ꯍꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ MI ꯀꯝꯄꯅꯤꯁꯤꯗꯤ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯃꯃꯤꯡ ꯃꯌꯥꯝ ꯇꯥꯟꯅꯔꯕ ꯑꯐꯕꯃꯛꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯃꯛꯇꯤ ꯍꯥꯏꯗ꯭ꯔꯦ ꯆꯥꯏꯅꯤꯁ ꯀꯝꯄꯅꯤꯅꯤꯅꯀꯣ ꯆꯥꯏꯅꯤꯁ ꯕ꯭ꯔꯥꯟꯅꯤꯗꯅ ꯌꯥꯝ ꯀꯟꯅ ꯊꯥꯖꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯁꯨꯝ ꯉꯁꯤ ꯐꯥꯎꯗꯗꯤ ꯁꯤꯖꯤꯟꯅꯔꯛꯄꯗ MIꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯣꯟ ꯑꯣꯏꯁꯅꯨ ꯆꯥꯔꯖꯔ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛꯁꯨꯀꯣ ꯑꯩꯁꯨ ꯐꯅꯌꯥꯝ ꯁꯤꯖꯤꯟꯅꯩ ꯄꯋꯥꯔ ꯕꯦꯡꯀ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯀꯩꯝ ꯇꯧꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯝ ꯀꯩꯝ ꯇꯧꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ 16 ꯋꯥꯠꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯍꯧꯔꯦ ꯏꯁꯩ ꯇꯥꯕ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯑꯗꯨ ꯋꯥꯠꯁꯤ ꯆꯥꯎꯔꯤꯉꯩ ꯁ꯭ꯄꯤꯀꯔꯁꯦ ꯍꯧꯕꯁꯨ ꯍꯦꯟꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯁꯤꯖꯤꯟꯅꯕꯤꯗꯣꯏꯗꯣ ꯀꯔꯝꯕꯗ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯒ ꯏꯁꯩ ꯇꯥꯕ ꯈꯣꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯄꯗ ꯂꯝꯍꯥꯡꯗ ꯋꯥꯡꯅ ꯊꯥꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯧꯔꯣꯏꯕ ꯁꯔꯥꯎꯟꯗꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯅꯤꯅꯀꯣ ꯑꯗꯨꯅ ꯀꯩꯝ ꯀꯥꯏꯗꯦ ꯕ꯭ꯔꯗꯔ ꯁꯦꯝꯁꯪꯒꯤ ꯍꯦꯡ ꯆꯠꯀꯟꯗ꯭ꯔꯣ ꯁꯦꯝꯁꯪꯁꯦ ꯍꯦꯡ ꯆꯠꯀꯟꯗ꯭ꯔꯣ ꯍꯥꯏ ꯆꯠꯀꯟꯗꯦ ꯒꯣꯕꯤꯟ ꯁꯦꯝꯁꯪꯁꯦ ꯍꯦꯡ ꯄꯥꯛ ꯆꯠꯇꯦ ꯑꯩꯁꯨ ꯉꯁꯤꯐꯥꯎ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯦꯝꯁꯪꯅꯤ ꯀꯔꯤꯝꯇ ꯍꯦꯡ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯂꯩꯗꯅꯀꯣ ꯐꯣꯟꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯍꯦꯛꯇ GTA 5ꯒꯨꯝꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯍꯦꯛꯇ ꯍꯦꯚꯤ ꯒꯦꯝꯒꯨꯝꯕꯒ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯗꯤ ꯃꯥꯁꯨ ꯄꯨ ꯊꯥꯡꯕꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯐꯣꯟ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯑꯗꯨꯝ ꯃꯥ ꯅꯣꯔꯃꯦꯜ ꯐꯖꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯊꯣꯝꯕꯝ ꯕꯁꯟꯇꯅ ꯑꯃꯨꯛ ꯍꯥꯏ ꯁꯥꯏꯀꯜꯁꯦ ꯃꯥꯔꯀꯦꯠ ꯄ꯭ꯔꯥꯏꯁꯀ ꯑꯣꯟꯂꯥꯏꯟꯒ 9K ꯍꯦꯟꯅ ꯈꯦꯠꯅꯩ ꯁꯨꯝ ꯑꯣꯟꯂꯥꯏꯟꯗꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕ ꯍꯥꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯕꯅ ꯐꯔꯅꯤ ꯂꯨꯄꯥ 14,000 ꯍꯥꯏꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯟ 14,000 ꯍꯥꯏꯁꯦ ꯑꯦꯁ ꯏꯃꯨꯡ ꯑꯃ ꯆꯥꯕ ꯊꯛꯄꯗ ꯃꯤ 4-5 ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯆꯥꯕ ꯊꯛꯄ ꯉꯥ ꯊꯣꯡꯕ ꯆꯥꯕꯗ ꯀꯩꯁꯨ ꯊꯥ ꯑꯃꯗ ꯂꯨꯄꯥ 14,000 ꯆꯥꯔꯝꯃꯣꯏꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯍꯦꯛꯇ ꯇꯔꯥꯏ ꯃꯥꯡꯍꯟ ꯌꯥꯄꯣꯟꯇꯦ ꯑꯣꯟꯂꯥꯏꯟꯗꯩ ꯆꯦꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯗꯤꯂꯤꯚꯔ ꯇꯧꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯃꯣꯏ ꯗꯥꯏꯃꯦꯟꯁꯟꯒ ꯂꯩꯕꯅꯦꯕ ꯌꯥꯝ ꯄꯥꯛ ꯆꯥꯎꯔꯒꯗꯤ ꯃꯣꯏ ꯕꯣꯛꯁꯇꯣ ꯁꯤꯞ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯑꯣꯔꯗꯔ ꯇꯧꯔꯝꯗꯥꯏꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯕꯅꯦ ꯑꯇꯩ ꯃꯐꯝꯁꯤꯡꯗꯗꯤ ꯂꯣꯏ ꯌꯥꯏ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯂꯨꯄꯥ 14,000 ꯃꯥꯡꯍꯟꯕꯤꯔꯅꯨ ꯍꯦꯚꯤ ꯑꯣꯏꯅ ꯒꯦꯃꯤꯡ ꯁꯥꯟꯅꯕ ꯀꯩ ꯍꯥꯏꯅꯣ ꯁꯥꯒꯠꯇꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ 30Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯒꯠꯇꯕ ꯐꯣꯟ ꯍꯥꯏ ꯇꯥꯔꯗꯤ ꯍꯦꯚꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯁꯦ ꯐꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯅ ꯁꯥꯟꯅꯅꯤꯀꯣ ꯃꯦꯗꯤꯌꯝ ꯁꯦꯠꯇꯤꯡ ꯑꯗꯩ ꯍꯦꯚꯤ ꯍꯥꯏ ꯒ꯭ꯔꯥꯐꯤꯛꯁꯇꯒ ꯁꯥꯟꯅꯩꯁꯤꯡꯗꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯑꯣꯏꯅꯗꯤ OnePlus Nord 4ꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯑꯗꯨꯒ ꯂꯨꯄꯥ 2,900 ꯃꯈꯥꯗꯅ Poco F4ꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨ ꯑꯩ ꯌꯥꯝ ꯇꯣꯏꯅꯁꯨ ꯁꯖꯦꯁ ꯇꯧꯗꯕ ꯐꯣꯟꯅꯦ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟꯗꯣ ꯄꯋꯥꯔ ꯕꯦꯡꯛ ꯂꯩꯕ ꯌꯥꯗꯦ ꯗꯦꯂꯤꯚꯔꯤ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯗꯤ ꯃꯐꯝ ꯈꯔꯗꯗꯤ ꯌꯥꯔꯣꯏ ꯌꯥꯗꯕꯅꯦ ꯁꯨꯝ ꯗꯦꯂꯤꯚꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯥꯟ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯄꯨꯁꯜꯂꯛꯇ꯭ꯔꯦꯗꯅꯀꯣ ꯒꯥꯔꯤꯅ ꯄꯨꯔꯛꯀꯗꯣꯏꯅꯤ ꯖꯤꯔꯤ ꯂꯝꯕꯤꯗ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯄꯨꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯒꯥꯔꯤ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁ ꯉꯥꯛꯇ ꯆꯦꯡ ꯊꯥꯎ ꯊꯨꯝ ꯂꯩꯗꯅ ꯑꯗꯨꯝꯕ ꯄꯣꯠ ꯉꯥꯛꯇ ꯄꯨꯁꯜꯂꯛꯈ꯭ꯔꯦ ꯑꯗꯨꯝꯕ ꯀꯔꯕꯥꯔꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯁꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯋꯥꯠꯂꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯕꯅꯦ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯏꯚꯟ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁꯀꯤ ꯑꯣꯐꯤꯁ ꯐꯥꯎꯗ ꯐꯅꯌꯥꯝ ꯀꯨꯏꯅ ꯊꯣꯡ ꯂꯣꯟ ꯂꯩꯅꯔꯕꯅꯤ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯅꯤ ꯑꯗꯣ ꯏꯝꯐꯥꯜꯒꯨꯝꯕ ꯑꯦꯔꯤꯌꯥꯗ 795,001 ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯐꯥꯜꯒꯤ ꯄꯤꯟ ꯀꯣꯗ ꯃꯅꯨꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕ ꯂꯩꯗꯅ ꯃꯔꯤ ꯃꯇꯥ ꯑꯗꯨꯝꯕ ꯃꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯑꯣꯔ ꯌꯥꯗ꯭ꯔꯒꯗꯤ ꯂꯥꯁ ꯎꯄꯥꯏ ꯍꯥꯏꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯊꯤꯕꯤꯔꯣ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯄꯥꯟ ꯂꯝꯗꯒ ꯂꯩꯕ ꯃꯣꯏꯗ ꯑꯩ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯑꯝꯇ ꯆꯤꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯑꯩ ꯄ꯭ꯔꯤꯄꯦꯗ ꯇꯧꯔꯒ ꯑꯩ ꯍꯥꯟꯅ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯅꯪꯒꯤ ꯃꯤꯡꯗ ꯄꯣꯠ ꯑꯝꯇ ꯆꯤꯜꯂꯛꯀꯦ ꯅꯪ ꯌꯨꯝꯗꯒ ꯊꯣꯛꯂꯛꯀꯗꯧ ꯂꯩꯔꯗꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯞꯇꯥ ꯇꯪꯈꯥꯏꯁꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯅꯀꯣ ꯃꯇꯦꯡ ꯏꯃꯥꯟꯅꯕꯤꯗ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯔꯦꯗꯤꯑꯣꯒꯤ ꯄꯥꯔꯠ ꯃꯅꯤꯄꯨꯔꯗ ꯐꯪꯗꯕ ꯌꯥꯎꯋꯦ ꯃꯇꯧ ꯀꯔꯝꯅ ꯆꯦꯟꯕ ꯌꯥꯒꯅꯤ ꯍꯥꯏ ꯑꯁꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯥꯔꯠ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯃꯥꯔꯠ ꯍꯥꯏꯕ ꯋꯦꯕꯁꯥꯏꯠꯇꯣ ꯑꯗꯨꯒꯤ ꯂꯤꯡꯛꯇꯨꯗ ꯑꯩ ꯚꯤꯗꯤꯑꯣꯗꯨꯗ ꯆꯪꯉꯤꯕ ꯂꯤꯡꯛꯇꯨ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯕꯅꯦꯕꯀꯣ ꯑꯩꯒꯤ ꯑꯦꯐꯤꯂꯦꯠ ꯂꯤꯡꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨ ꯆꯪꯕꯤꯔꯣ ꯄꯥꯝꯃꯤꯕ ꯄꯥꯔꯇꯤꯀꯨꯂꯔ ꯄꯥꯔꯠꯇꯣ ꯁꯔꯆ ꯇꯧꯕꯤꯔꯣ ꯃꯃꯤꯡꯗꯣ ꯑꯗꯨꯒ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯂꯩ ꯌꯥꯅꯤ ꯐꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯑꯦꯃꯥꯖꯣꯟꯗꯁꯨ ꯄꯥꯔꯠꯇꯤ ꯌꯥꯝ ꯐꯪꯕꯅꯦ ꯑꯦꯃꯥꯖꯣꯟꯗꯁꯨ ꯐꯪꯕ ꯌꯥꯏ
or natragasu ko Google da dum part mung search to biro du si website ta phangin mala su pien tholak podo shopping section da sang website ta sang online dum lai su hana prepare to thor su hare cash on delivery to web option da ma di ko na po do yora pisa pi su ai kem problem nai ngai lit malang bo inam na hi hello brother subhas lai lai samcha hai yamna chakotaba hai tare ko ori hoi no sibo para ro ge ta kare han gyan ta de phajana ibiro khangning ba na Godzilla X kong yamba Redmi Note 14 ga Poco F6 ka karambana hena phani leiga 2025 ta Redmi 14 ga Poco F6 ka Redmi 14 na hena phado mali Note 14 ji launch tawrani China da launch tawre India da launch tawri matam khara ngai be abo da ri huji khudakta lei roi da bo ta di madu ngai biro aduga yeng bana phani ani do haidi phone ani do launch tawra kan da specification je India da China da launch tawdi India da launch tawra mana du syo ba processor se ama da na ama hapa India da ama hapa ko syo ba ko adana adum matam khara ngai be yeng biro da phani sobam yai fabi hai mal bo S23 do big billion days ki matung price kaya mo oini hai big billion days ki matung da kaya oini hai ba chap cha ba hai ba ngamde adubo laige na khallaga handa ki sale sida laiba ngamauda ba pharak ta ba natraga na ta ja cha da ba tum bo oita di kitang ngai biro ko gi diwali mamang da sale amga soi soi dana lakini atu matam da dum sigi price range sida adum phangani adu kan da laige su yarane hoji ki oina di 37999 lay yuto adu online gi price de matam matam demand later di mam hongdar ko su yaw pani da demand later gan hekta khangtang tangat pa adu pot se lai ge haita di ko cart ta hapsal thambiro ba ko gi Amazon gi Flipkart su cart ta hapsal thame da ko aduga matam khara sum tham khan da cart se sum lai ge na sum hanjan jan yeng di paisa ga je hengalak pani moi toy je aduga cart hapsal tham kan su lai lai no ba hapta am ko yeng lai ba mamang ge ta thar ka ne ba ko adu sat la ta lai chan ba khara moi na trick to da khu su trick to ta re da aduga ngasai card hak thamba ja paisa ja engon da lising manga truk thok pa ma da lising hom ai di paisa ja mana dam ni ba mi ga ko gi flight gi ticket ka am da ticket check maman to ing to ngai to mengat ki do amai to bu su yaw ne ba live thaba ka yang ku da give bro hai okay no rem na minute phane am ya mani bo minute kyam so minute time pan mu so ba amna nga oi re hai ta no Kevin Meng labamna munna taja hudre gaming ge phone hybrid phone plus CE4 hybrid Note 4 hybrid Note 4 hybrid Note NOT Note nate ko NORD Note 4 hybrid adu ki Note 4 dum sana nungai ne game phone num na phab ne OnePlus phone yam pai mamang du yam pai me OnePlus yam nungai ba brand amane moto phone si kari lamda sabano kayam phaba phone no mi amai ga kanane hena phagi hai Motorola phone se hojite India da sum yam sare India da factory leire adu sel manung da ina sum yeng ba ganda pot se lai se Tamil Nadu da ge yam ba lai factory gum ba lai ba moi Tamil Nadu de ship yam ba tawi adu hai ba ngamde anak anak pa seller do leiram yo pot ko adu ngo phai na pong khum du de tharak ka duni ado sing ba gi Chinese brand nga Chinese nga nga da Oppo Vivo Poco Realme Xiaomi adai di kari iQOO lấy ba mẹ cái Motorola cái lấy mẹ cái lỗi là Chinese cái mỗi parents brand Chinese cái company người ta này except Samsung và iPhone hay ta của Apple cái mỗi sinh nhật nó đi Chinese người ta ngay aduga Niranjoy lấy mua dầm hai mà lấy brother OnePlus Nord CE4 pai về aba phone lo lo ta cái hay nó ta hay biro under 25 cái mà nung đại Chinese cái này cái OnePlus Nord CE4 dudi sumyai adoga CE4 da light yaw bodo du review ni ko du yam phatto phone 25000 ni manung da hoji ki da dum yare kano gi da 25000 da hoji ki aina ma sahi khara di kui re S21 F region ma sida Snapdragon ni processor yaw bu phang be mo du ita re sun pha Samsung ga MI ga se camera kar mana fa gas Samsung yam ti fa hele gobin aduga Alien King na hello brother okay aduga Boris Chiromna S23 Ultra iPhone 15 ga se karamane hena phage ID S23 Ultra ne na phai iPhone 15 je adum masu dum phawdi oi ba video gum ga yam seng ne aduga
ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯐꯤꯆꯔꯁ ꯃꯌꯥꯝꯗꯤ ꯌꯦꯡꯅꯀꯥꯟꯗ S23 Ultra ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯆꯍꯤ 2 ꯃꯃꯥꯡꯒꯤ ꯐꯣꯟ ꯑꯣꯏꯇꯥꯔꯁꯨ ꯑꯃ 2 ꯃꯃꯥꯡꯒꯤ ꯐꯣꯟ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯪꯉꯤꯗꯣ 69,999 70,000 ꯑꯗꯨꯃꯥꯏꯅ ꯐꯪꯒꯨꯝ ꯇꯧꯅꯦ ꯑꯗꯨꯗ ꯂꯩꯕꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯅ ꯐꯅꯤ ꯑꯗꯨꯒ ꯁꯦꯝꯁꯪꯒꯤ MIꯒꯁꯤ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯁꯦꯝꯁꯪꯒꯤꯅ ꯍꯦꯟꯅ ꯐꯅꯤ Oppo F25ꯁꯤ ꯀꯦꯃꯦꯔꯥ ꯐꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ Oppo F25 Oppoꯒꯤ ꯐꯣꯟꯁꯦ Oppo Vivo ꯑꯗꯨꯝ ꯐꯩ ꯍꯥꯏꯁꯦ ꯑꯦꯚꯔꯦꯖꯅꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯅꯠꯇꯦ ꯁꯦꯝꯁꯪꯒꯨꯝꯕ ꯑꯗꯩꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯨꯝꯕ ꯑꯗꯩꯗꯤ ꯑꯥꯏꯐꯣꯟꯒꯨꯝꯕꯒꯤ ꯀꯦꯃꯦꯔꯥꯒꯗꯤ ꯃꯣꯏꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯔꯔꯣꯏ Oppoꯁꯦ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ Oppoꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯩꯅ ꯈꯪꯉꯤꯗꯨꯅꯦ Vivoꯒꯨꯝꯕꯁꯦ ꯃꯣꯏꯗꯤ ꯐꯤꯜꯇꯔ ꯌꯥꯝ ꯍꯥꯞꯄꯦꯕ ꯐꯤꯜꯇꯔꯁꯦ ꯑꯣꯟ ꯇꯧꯗ꯭ꯔꯒꯁꯨꯅꯦ ꯃꯣꯏ ꯃꯁꯥꯅ ꯐꯤꯜꯇꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯦꯃꯦꯔꯥ ꯑꯦꯞꯁꯤꯗ ꯌꯥꯎꯔ ꯂꯥꯛꯑꯕꯅꯦꯕ ꯃꯣꯏꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯀꯥꯞꯄ ꯂꯣꯏ ꯌꯦꯡ ꯀꯥꯟꯗꯗꯤ ꯌꯥꯝ ꯐꯖꯕ ꯃꯥꯟꯅꯦꯕ ꯐꯖꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯊꯥꯒꯠꯄ ꯈꯣꯠꯄꯩꯗꯤ ꯑꯗꯨꯝ ꯌꯥꯔꯅꯦꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯀꯩꯅꯣ ꯑꯃꯒꯤ ꯊꯕꯛ ꯑꯃꯒꯤ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏ ꯀꯦꯃꯦꯔꯥꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ Oppo Vivoꯁꯦ ꯌꯥꯝ ꯐꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯐꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯂꯩꯔꯨꯔꯀꯥꯟꯗ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇ꯭ꯔꯤꯠ ꯇꯧꯕ ꯂꯩꯗꯅ ꯑꯗꯨꯝꯕꯒꯤꯗ ꯌꯦꯡ ꯇꯥꯔꯒꯗꯤ Oppo Vivo ꯌꯥꯝ ꯐꯔꯤ ꯁꯦꯝꯁꯪꯅ ꯊꯥꯔꯠꯇꯕꯨ ꯂꯩ ꯑꯇꯩꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟꯁꯤ ꯌꯣꯟꯈ꯭ꯔꯀꯥꯟꯗ ꯌꯥꯔꯛꯇ꯭ꯔꯦ ꯅꯣꯏꯊꯣꯛꯄꯒꯤ ꯐꯤꯕꯝꯗ ꯀꯝꯄꯅꯤ ꯈꯔꯗꯤ ꯊꯥꯗꯣꯛꯑ ꯊꯝꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯤꯗꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯂꯩꯕ ꯂꯩꯇꯕ ꯑꯗꯨꯒꯤꯁꯨ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯤꯀꯣ ꯗꯤꯖꯤꯇꯦꯜ ꯔꯨꯄꯤꯁ ꯌꯨꯁ ꯇꯧꯕ꯭ꯔꯣ ꯍꯥꯏ ꯑꯩꯗꯤ ꯇꯧꯗꯦ ꯑꯗꯨ ꯗꯤꯖꯤꯇꯦꯜ ꯔꯨꯄꯤꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯁꯦꯜ ꯂꯥꯛꯑꯦꯅ ꯃꯃꯜ ꯍꯣꯡꯊꯔꯛꯑꯦꯗꯅ ꯍꯦꯛꯇ ꯁꯤ ꯄꯣꯠꯁꯦ ꯄꯥꯝꯃꯦꯅ ꯄꯩꯁꯥ ꯂꯩꯇꯅ ꯍꯦꯛꯇ ꯄꯪꯂꯩ ꯂꯩ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯨ ꯂꯩꯒꯗꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕ ꯋꯥꯅꯤ ꯂꯩꯒꯦꯅ ꯍꯥꯟꯅ ꯌꯦꯡꯉꯝꯕ ꯑꯗꯨꯝꯕ ꯂꯩꯔꯒꯗꯤ ꯑꯣꯐꯔ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅ ꯐꯅꯤ ꯍꯥꯏꯅ ꯁꯖꯦꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯍꯦꯛꯇ ꯁꯦꯜ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯟꯅꯦꯁꯦꯁꯔꯤꯗ ꯄꯪꯂꯩ ꯂꯩꯕꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨꯝꯕꯗꯨꯁꯨ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯌꯥꯔꯤꯈꯩ ꯍꯥꯟꯅꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯩꯕꯗꯤ ꯂꯩꯅꯗꯦꯗꯅꯀꯣ ꯍꯥꯟꯅ ꯃꯥꯡꯖꯧꯅꯗꯒꯤ ꯌꯦꯡ ꯂꯩꯔꯀꯥꯟꯗ ꯁꯤꯗꯤ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯔꯤꯁꯔꯁ ꯃꯌꯥꯝ ꯇꯧꯔꯒ ꯀꯝꯄꯤꯌꯔ ꯃꯌꯥꯝ ꯇꯧꯔꯒ ꯁꯤ ꯐꯣꯟꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯔꯤꯅꯣ ꯌꯦꯡꯉꯒ ꯑꯗꯩꯗꯤ ꯑꯁꯤꯅ ꯐꯅꯤ ꯑꯗꯩ ꯑꯣꯐꯔ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯜꯁꯤ ꯃꯃꯜ ꯌꯥꯝ ꯇꯥꯔꯛꯏ ꯍꯥꯏ ꯀꯥꯏꯅ ꯇꯧ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝꯕꯒꯤ ꯁꯖꯦꯁ ꯇꯧꯖꯕꯅꯤ ꯑꯗꯨꯒ JK ꯌꯨꯝꯅꯥꯝꯅ ꯍꯥꯏꯁꯦ ꯑꯟꯗꯔ 40Kꯗ ꯁꯦꯝꯁꯪꯒꯤ ꯃꯣꯗꯦꯜ ꯑꯃ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏ ꯍꯥꯏꯗꯤ S23 ꯑꯟꯗꯔ 40Kꯗꯗꯤ ꯍꯧꯖꯤꯛ S23 ꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤꯒ ꯁꯦꯝꯁꯪꯒ ꯀꯦꯃꯦꯔꯥꯁꯤ ꯀꯅꯥꯅ ꯐꯒꯦ ꯍꯥꯏ ꯔꯤꯌꯦꯜꯃꯤꯒ ꯁꯦꯝꯁꯪꯒ ꯀꯦꯃꯦꯔꯥꯁꯦ ꯑꯣꯚꯔꯑꯣꯜꯗ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯂꯨꯄꯥ 30,000 ꯃꯅꯨꯡ ꯑꯗꯥꯏ ꯐꯥꯎꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯐꯩ ꯔꯤꯌꯦꯜꯃꯤꯁꯨ ꯐꯩ ꯑꯗꯨꯗꯩ ꯂꯥꯡꯈꯠꯈ꯭ꯔꯒꯗꯤ ꯃꯥꯏ ꯐꯣꯟꯁꯨ ꯂꯩꯁꯨ ꯂꯩꯇꯦꯗꯅꯀꯣ ꯑꯣꯚꯔꯑꯣꯜ ꯂꯣꯏꯅ ꯐꯨꯜ ꯀꯩꯅꯣꯗ ꯌꯦꯡꯉꯛ ꯇꯥꯔꯗꯤ ꯁꯦꯝꯁꯪꯅꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯍꯦꯜꯂꯦ ꯍꯥꯏꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯐꯣꯟ ꯑꯅꯤꯗꯨꯗ ꯀꯔꯝꯕ ꯁꯦꯟꯁꯔ ꯍꯥꯞꯄꯤꯅꯣ ꯑꯗꯨꯒꯤꯁꯨ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯤ ꯑꯗ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ CMF ꯐꯣꯟ 1ꯒꯤ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ CMF ꯐꯣꯟ 1ꯗꯣ ꯂꯣꯟꯆ ꯇꯧꯀꯥꯟꯗ ꯂꯨꯄꯥ 10,000 ꯃꯌꯥꯗ ꯂꯣꯟꯆ ꯇꯧꯋꯤꯗꯅ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯗꯤ ꯑꯗꯨꯒꯤ ꯕꯖꯦꯠꯇꯨꯗꯗꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯕ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒ ꯀꯩꯒ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯀꯦꯃꯦꯔꯥꯒꯗꯨꯗꯤ ꯌꯥꯝꯅ ꯑꯅꯤꯈꯛꯀ ꯄꯥꯜꯂ ꯑꯃꯗꯨꯅ ꯀꯌꯥ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦ ꯑꯃꯅ 50ꯒ ꯑꯣꯏꯍꯜꯂꯀꯥꯟꯗ ꯇꯧꯔꯦ ꯀꯣꯚꯔ ꯈꯔ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯡꯗꯣꯛꯄ ꯌꯥꯏ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅ ꯄꯥꯝꯅꯗꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯃꯇꯝꯗꯨꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯣꯐꯔ ꯃꯌꯥꯝ ꯄꯤꯔ ꯂꯨꯄꯥ 30,000 ꯃꯅꯨꯡꯗ 13,000 13,000 ꯐꯪꯉꯦ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗꯗꯤ ꯑꯃꯨꯛ ꯌꯥꯏꯑꯕ ꯂꯨꯄꯥ 10,000 ꯃꯌꯥꯗꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯣꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯒꯦꯅ ꯈꯜꯂꯝ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯂꯩꯕꯗ ꯂꯩꯍꯧꯕ ꯀꯩꯝ ꯀꯥꯏꯗꯦ ꯌꯣꯅꯣ ꯍꯥꯡꯕꯁꯦ ꯕꯦꯡꯛꯇ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯌꯣꯅꯣꯒꯤ ꯃꯇꯥꯡꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯈꯤꯕꯅꯤ ꯕ꯭ꯔꯗꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯌꯣꯅꯣ ꯍꯥꯡꯕꯁꯦ ꯕꯦꯡꯛ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯕꯒꯤ ꯑꯣꯞꯁꯟ ꯑꯃ ꯂꯩ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯣꯅꯣ ꯍꯥꯡꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗꯣ ꯕꯦꯡꯛꯇ ꯂꯤꯡ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯕꯦꯡꯀꯤꯡꯒꯤ ꯄꯥꯁꯋꯥꯔꯗ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ATMꯒꯤ ꯄꯥꯁꯋꯥꯔꯗ ꯂꯥꯛꯄꯗ ꯆꯦꯗ ꯂꯥꯛꯑꯝꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯅꯦꯠ ꯕꯦꯡꯀꯤꯡꯒꯤ ꯌꯨꯖꯔ ID ꯄꯥꯁꯋꯥꯔꯗ ꯍꯥꯏꯅ ꯄꯤꯔꯛꯀꯅꯦꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯣꯅꯣ ꯍꯥꯡ ꯌꯥꯗꯦꯕ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯐꯅꯌꯥꯝ ꯇꯧꯔꯁꯨ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯅ ꯕꯦꯡꯛꯇꯤ ꯆꯠꯄꯗꯤ ꯃꯊꯧ ꯑꯃꯨꯛꯇꯪꯗꯤ ꯇꯥꯏ ꯕꯨꯏꯅꯥꯎ ꯋꯥꯍꯤꯡꯕꯝꯅ ꯅꯦꯅꯣꯃꯤꯇꯔ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯏꯅꯥꯎꯅ ꯍꯥꯏꯕꯗ 3 ꯅꯦꯅꯣꯃꯤꯇꯔ 4 ꯃꯤꯇꯔ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯅꯦꯅꯣꯃꯤꯇꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯗꯣ ꯃꯣꯏꯒꯤ ꯆꯤꯞ ꯁꯦꯠꯇꯣ ꯃꯦꯃꯣꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯁꯥꯕꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯅꯦꯅꯣꯃꯤꯇꯔꯁꯦ ꯑꯩ ꯁꯝꯂꯞꯄ ꯍꯥꯏꯔꯒꯦꯕ ꯄꯤꯛꯏꯈꯩꯀꯣ 5 ꯅꯦꯅꯣꯃꯤꯇꯔ
3 nanometer 4 nanometer ꯍꯥꯏꯅ ꯍꯟꯊꯔꯛꯏ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯕꯦꯇ꯭ꯔꯤ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕꯁꯤ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 10 nanometerꯒ 3 nanometerꯒ ꯆꯥꯡꯗꯝꯅꯕꯗ 3 nanometerꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯅ ꯄ꯭ꯔꯣꯁꯦꯁꯤꯡ ꯄꯋꯥꯔꯗ ꯕꯦꯇ꯭ꯔꯤ ꯀꯟꯖꯨꯝꯁꯟ ꯍꯟꯊꯕꯗ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯃꯥꯅ ꯂꯣꯏ ꯍꯦꯜꯂꯛꯑꯅꯤ ꯑꯗꯨꯅ ꯅꯦꯅꯣꯃꯤꯇꯔꯁꯨ ꯄꯤꯛꯉꯩ ꯐꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯗ 3 nanometerꯗ ꯍꯦꯟꯅ ꯄꯤꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ 10 nanometerꯒꯤ ꯑꯣꯏꯕ ꯐꯣꯟ ꯑꯃꯗ 5000 mAh ꯌꯥꯎꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯣ 3 nanometerꯒꯤ ꯐꯣꯟ ꯑꯃꯗ 3500 ꯕꯦꯇ꯭ꯔꯤ ꯈꯛ ꯌꯥꯎꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ ꯕꯦꯇ꯭ꯔꯤ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯕꯦꯇ꯭ꯔꯤ ꯀꯟꯖꯝꯁꯟ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯉꯀꯥꯟꯗ ꯃꯥꯅꯕꯨ ꯍꯦꯟꯅ ꯈꯪꯉꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯔ ꯕꯦꯇ꯭ꯔꯤ ꯁꯣꯐꯋꯦꯌꯔ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯍꯣꯜ ꯀꯣꯝꯕꯤꯅꯦꯁꯟꯗꯣ ꯑꯐꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯐꯣꯟ ꯑꯐꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯌꯥꯝ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯗꯦꯕ ꯃꯌꯥꯝꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯗ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃ ꯑꯗꯨꯝꯕꯗꯨ ꯌꯦꯡꯕ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯈꯟꯕꯗ ꯏꯌꯥꯝꯕ ꯑꯩ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯦ ꯆꯍꯤ ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯆꯦꯅꯦꯜ ꯑꯗꯨꯝ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯑꯩ ꯍꯥꯏꯖꯈ꯭ꯔꯒꯨꯝ ꯇꯧꯕꯅꯦ ꯑꯩꯅ ꯈꯜꯂꯤ ꯁꯨꯟꯗꯔ ꯂꯣꯏꯇꯥꯝꯅ S24 Ultra versus S25ꯒꯤ ꯀꯝꯄꯦꯔꯤꯖꯟ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ S25ꯒꯤ ꯍꯧꯖꯤꯛꯇꯤ ꯂꯣꯟꯁ ꯇꯧꯗ꯭ꯔꯤꯗꯅꯀꯣ ꯇꯧꯔꯝꯗꯥꯏꯗ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯤꯃꯔ ꯑꯣꯏꯅ ꯇꯥꯕꯅꯤꯅ ꯃꯥꯒꯤ ꯐꯤꯆꯔꯁꯦ ꯁꯤ ꯌꯥꯎꯔꯛꯀꯅꯤ ꯁꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯀꯥꯟꯗ ꯍꯌꯦꯡ ꯂꯣꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯎꯔꯛꯇꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯍꯥꯏꯔꯒ ꯂꯥꯟꯕꯁꯨ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯣꯟꯁ ꯇꯧꯔ ꯃꯇꯨꯡꯗꯒꯨꯝꯕ ꯂꯣꯟꯁ ꯇꯧꯔꯝꯗꯥꯏꯒꯨꯝꯕꯗ ꯀꯟꯐꯥꯔꯝ ꯄꯥꯎ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯛ ꯃꯔꯤꯁꯦ ꯌꯥꯝ ꯅꯥꯔꯦ ꯁꯨꯃꯥꯏꯅ ꯐꯝꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯉꯛꯂꯤꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯗꯨꯅ ꯉꯥꯏꯇꯪꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯤꯁꯦ ꯑꯗꯨꯒ ꯀꯪꯂꯩ ꯗ꯭ꯔꯤꯝꯁ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯦꯝꯁꯪ S22ꯒ iPhone 12ꯀꯁꯤꯕꯨ ꯀꯔꯝꯕꯅ ꯈꯔ ꯐꯅꯤꯕ꯭ꯔꯣ ꯍꯥꯏ S22ꯒ iPhone 12ꯒ ꯐꯣꯟ ꯑꯄꯤꯛꯄ ꯐꯣꯟ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯅꯥꯝꯅ ꯋꯥꯟ ꯍꯦꯟꯗꯦड ꯌꯨꯁ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯕ ꯐꯣꯟ ꯄꯥꯝꯃꯒꯗꯤ iPhone 12ꯅ ꯍꯦꯟꯅ ꯐꯅꯤ iPhone 12ꯇꯒꯤꯗꯤ ꯇꯥꯕ ꯐꯣꯟꯗꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ iPhone 11ꯒꯗꯤ 5G ꯑꯣꯏꯗꯕꯅꯤ S22ꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ 23 24 ꯃꯥꯁꯤ ꯆꯍꯤ 4-5 ꯑꯞꯗꯦꯠ ꯂꯥꯛꯑꯁꯨ ꯌꯥꯝ ꯀꯨꯏꯅ ꯑꯞꯗꯦꯠ ꯂꯥꯛꯑꯔꯣꯏꯕ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯅꯤ ꯍꯌꯦꯡꯋꯥꯏ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯇ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦ iPhoneꯒꯤꯗꯤ ꯑꯞꯗꯦꯠ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯦꯕꯤꯟ ꯃꯌꯥꯡꯂꯕꯅ ꯏꯁꯄꯤꯀꯔꯁꯦ ꯁꯣꯅꯤꯒ JBLꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯝꯕꯅ ꯌꯨꯁ ꯇꯧꯒꯅꯤ ꯍꯥꯏ JBL ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤ JBL ꯌꯥꯝ ꯇꯥꯏ ꯑꯩꯒꯤ ꯏꯁꯄꯤꯀꯔꯁꯨ JBL ꯂꯩ JBLꯒꯤ ꯃꯆꯥ ꯄꯣꯔꯇꯦꯕꯜ ꯃꯆꯥ ꯑꯃꯈꯛꯅ ꯌꯥꯝ ꯍꯧꯕ ꯀꯥꯔꯒ ꯐꯖꯅ ꯇꯥꯕ ꯌꯥꯏ ꯁꯥꯎꯟ ꯀ꯭ꯂꯤꯌꯥꯔꯤꯇꯤꯁꯨ ꯌꯥꯝ ꯁꯦꯡꯉꯤ ꯃꯥꯗꯤ ꯁ꯭ꯄꯤꯀꯔꯒꯤꯗꯤ ꯑꯩꯗꯤ JBL ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯁꯣꯅꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯁꯣꯅꯤꯁꯦ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯁꯣꯅꯤꯒꯨꯝꯕꯗꯩꯗꯤ JBLꯒꯨꯝꯕꯗꯩ ꯃꯥꯔꯁꯦꯜꯅꯕꯨ ꯍꯦꯜꯂꯦꯕ ꯃꯥꯔꯁꯦꯜꯒꯤ ꯁ꯭ꯄꯤꯀꯔꯒꯗꯤ ꯃꯌꯥꯝꯅ 5,000 ꯄꯤꯕ ꯁꯥꯏꯖꯇꯣ ꯃꯣꯏꯗ 23,000-23,000 ꯄꯤ ꯇꯥꯡꯅ ꯍꯦꯛꯇ ꯐꯕꯗꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏ ꯃꯣꯏ ꯑꯗꯨꯅꯁꯨ ꯇꯥꯡꯉꯤꯅꯤ ꯁꯦꯝꯁꯪ S22ꯒ iPhone 12ꯒ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯅꯊꯤꯡ ꯀꯦꯃꯦꯔꯥꯗꯤ ꯁꯦꯡꯗꯦ ꯈꯔ ꯀꯨꯏꯔꯛꯑꯗꯤ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯃꯣꯏꯁꯦ ꯀꯨꯏꯔꯛꯑ ꯁꯦꯡꯗ꯭ꯔꯤꯗꯣ ꯀꯩꯅꯣꯗꯨꯅ ꯅꯠꯇꯦꯕ ꯁꯦꯟꯁꯔꯗꯨ ꯅꯠꯇꯦꯕ ꯃꯣꯏꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯁꯜꯂꯒ ꯄꯤꯁꯜꯂꯒ ꯇꯧꯔꯁꯨ ꯁꯦꯡꯍꯟꯗ꯭ꯔꯤꯅꯤ ꯀꯝꯄꯅꯤꯁꯤꯡꯗꯨꯅ ꯄꯣꯠꯁꯦ ꯑꯅꯧꯕ ꯊꯣꯛꯂꯛꯄꯗ ꯌꯣꯟ ꯌꯥꯅꯕ ꯍꯥꯏꯅ ꯍꯥꯏꯅ ꯑꯗꯨꯝ ꯐꯔꯒ ꯁꯦꯡꯉ ꯂꯩꯔꯗꯤ ꯃꯊꯪ ꯊꯣꯛꯂꯛꯄꯗꯣ ꯁꯤꯠꯂꯔꯣꯏꯅ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ 5Gꯒꯤ ꯕꯦꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯕꯦꯟ ꯋꯤꯠꯁ ꯍꯥꯏꯕꯅꯤ ꯕꯦꯟ ꯋꯤꯠꯁꯇꯨꯗ ꯁꯝꯖꯜꯂꯒ ꯕꯦꯟ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒꯤ ꯕꯦꯟꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯕꯦꯟꯁꯦ ꯃꯃꯤꯡ ꯑꯣꯏꯅ 101 ꯍꯥꯏꯕ ꯕꯦꯟꯁꯦ ꯁꯤꯖꯤꯟꯅꯩ ꯈꯜꯂꯁꯤ ꯑꯃꯦꯔꯤꯀꯥꯗꯅ 105 ꯍꯥꯏꯕ ꯕꯦꯟꯁꯦ ꯁꯤꯖꯤꯟꯅꯔꯦ ꯑꯇꯣꯞꯄ ꯃꯐꯝꯗꯅ ꯀꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯕꯦꯟꯗꯣ ꯃꯌꯥꯝ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯃꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯆꯥꯟꯅꯔꯦꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯕꯦꯟ ꯃꯌꯥꯝ ꯌꯥꯝꯃꯤꯈꯩ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯆꯥꯡꯗꯣ ꯍꯦꯜꯂꯦ ꯑꯗꯨꯅ 5Gꯒꯤ ꯕꯦꯟ ꯌꯥꯝ ꯌꯥꯎꯕ ꯄꯥꯝꯅꯕꯒꯤ ꯍꯥꯏꯅꯕꯅꯤ ꯕꯦꯟꯋꯤꯠꯁꯅꯤ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯊꯥꯕꯅ ꯍꯜꯂꯝꯃꯦ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ DKS Entertainment ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯔꯛꯑꯕꯅꯤ ꯏꯅꯥꯎ ꯑꯣꯏꯔꯝꯃꯅꯤꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯀꯔꯤ ꯑꯍꯥꯎꯕ ꯆꯥꯔꯛꯑꯒꯦ ꯃꯩ ꯈꯔ ꯈꯥꯡꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯒꯦꯝ ꯁꯥꯟꯅꯕ ꯐꯣꯟ ꯁꯥꯒꯠꯇꯕ ꯍꯥꯏ ꯑꯗꯣꯝꯅ ꯂꯩꯅꯤꯡꯉꯤꯕ ꯐꯣꯟꯗꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯅꯣ 10 ꯄꯤꯕ꯭ꯔꯥ 20 ꯄꯤꯕ꯭ꯔꯥ 50 ꯄꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯕꯦꯇ꯭ꯔꯤ ꯈꯥꯡꯕ ꯍꯥꯏꯁꯦ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯖꯔꯛꯀꯦ ꯑꯣꯀꯦ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ
ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯗꯔ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯣꯔꯦꯟ ꯁꯤ ꯂꯣꯏꯔ ꯆꯥꯔꯅꯤ ꯄꯨꯡꯈꯥꯏ ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯁꯤ ꯂꯣꯏꯔꯒ ꯆꯥꯔꯗꯕꯅꯤ ꯁꯨꯟꯗꯔ ꯂꯣꯏꯇꯥꯝꯅ ꯕ꯭ꯔꯣ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯑꯞꯗꯦꯠ ꯂꯥꯛꯄꯁꯤ ꯇꯧꯕ ꯐꯕ꯭ꯔꯥ ꯑꯣꯔ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯑꯞꯗꯦꯠ ꯂꯥꯛꯄꯁꯤ ꯇꯧꯕꯗꯤ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠꯇ ꯂꯥꯛꯏꯕ ꯑꯞꯗꯦꯠꯇꯣ ꯂꯥꯛꯄꯒ ꯁꯠꯂꯣꯝꯗꯤ ꯍꯦꯛꯇ ꯇꯧꯊꯣꯛꯄꯤꯒꯅꯨ ꯃꯔꯝꯗꯤ ꯑꯞꯗꯦꯠ ꯇꯧꯁꯜꯂꯨꯔꯀꯥꯟꯗ ꯏꯁꯀ꯭ꯔꯤꯟꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯏꯁꯨ ꯌꯥꯎꯔꯛꯄ ꯌꯥꯎꯏ ꯐꯣꯟ ꯍꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯥꯗꯔ ꯕꯣꯔꯗ ꯆꯥꯛꯄ ꯌꯥꯎꯏ ꯀꯥꯏꯅ ꯇꯥꯔꯤꯗꯣ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯞꯗꯦꯠ ꯂꯥꯛꯑ ꯃꯇꯨꯡꯗ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯕꯤꯔꯣ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯐꯣꯟꯗꯨꯝꯕ ꯃꯥꯟꯅꯕ ꯄꯥꯏꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯁꯤ ꯑꯞꯗꯦꯠꯇ ꯁꯤ ꯌꯥꯎꯔꯛꯑꯦ ꯑꯅꯧꯕ ꯌꯥꯎꯔꯛꯑꯦ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅꯒ ꯁꯦꯝꯃꯛꯏꯗꯅꯀꯣ ꯑꯗꯩꯗꯤ ꯑꯞꯗꯦꯠ ꯇꯧꯔꯨꯕꯗꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯇ꯭ꯔꯦ ꯀꯥꯏꯗꯣ ꯍꯥꯟꯅ ꯐꯖꯅ ꯇꯥꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯇꯧꯕ ꯅꯣꯡ ꯅꯤꯅꯤ ꯆꯣꯟꯊꯔ ꯇꯧꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯀꯕꯤ ꯃꯉꯥꯡꯅ ꯍꯥꯏꯁꯦ ꯁꯨꯟꯗꯔ ꯁꯦꯝꯁꯪ ꯀꯦꯃꯦꯔꯥꯁꯦ ꯁꯨꯛꯍꯟꯗꯦꯕ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯤꯕ ꯁꯦꯝꯁꯪꯅ ꯍꯦꯟꯅ ꯆꯥꯡꯗ ꯂꯩ ꯍꯥꯏ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯂꯩ ꯍꯥꯏ ꯑꯗꯨ ꯁꯦꯝꯁꯪ ꯀꯦꯃꯦꯔꯥꯁꯦ ꯑꯁꯦꯡꯕꯒꯤꯁꯨꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯤꯁꯨ ꯁꯦꯝꯁꯪꯒꯤ ꯐꯣꯟꯅꯤ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯉꯁꯤꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯍꯧꯖꯤꯛ ꯂꯥꯏꯚꯀ ꯇꯧꯔꯤꯁꯤ ꯁꯤ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯗꯩꯅꯤ ꯅꯍꯥꯟꯉꯩꯒꯤ ꯑꯩꯅ ꯍꯣꯔꯥꯏꯖꯦꯟꯇꯦꯜꯂꯤ ꯇꯧꯕꯗꯨꯅ ꯕꯦꯛ ꯀꯦꯃꯦꯔꯥꯗꯩꯅꯤ ꯑꯗꯨꯝ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯕꯅꯤꯅ ꯑꯩ ꯈꯪꯉꯦ ꯐꯣꯇꯣ ꯀꯥꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯁꯦꯡꯉꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯁꯦꯡꯉꯤ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯋꯥꯟ ꯄ꯭ꯂꯁꯁꯨ ꯁꯦꯡꯗꯤ ꯁꯦꯡꯕꯅꯤꯍꯦ ꯅꯥꯏꯠ ꯃꯣꯠꯀ ꯑꯣꯟ ꯇꯧꯔꯒ ꯀꯥꯞꯄꯁꯦ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝ ꯄꯨꯔꯥ ꯄꯨꯡꯉꯥꯟ ꯉꯥꯟꯕꯅꯦ ꯑꯩ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟ ꯄꯥꯏꯔꯝꯃꯦ ꯅꯣꯔꯠ ꯇꯨꯗꯣ ꯑꯗꯨ ꯀꯕꯤ ꯃꯉꯥꯅꯕꯨ ꯁꯦꯝꯁꯪ ꯑꯦꯁ ꯑꯦ ꯁꯦꯔꯤꯁ ꯑꯦ ꯑꯦꯝ ꯑꯦꯐ ꯁꯦꯔꯤꯁꯁꯦ ꯀꯔꯝꯕꯅ ꯐꯩ ꯑꯦꯁꯅꯕꯨꯗꯤ ꯐꯩ ꯐꯪꯉꯦ ꯍꯥꯏ ꯑꯦꯁ ꯁꯦꯔꯤꯁꯇꯤ ꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜꯗ ꯂꯩꯈ꯭ꯔꯦꯗꯅꯀꯣ S23 S24 ꯑꯣꯏꯅ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯦ ꯁꯦꯔꯤꯁ ꯑꯦꯝ ꯁꯦꯔꯤꯁ ꯑꯦꯐ ꯁꯦꯔꯤꯁ ꯍꯥꯏꯅ ꯑꯦꯐ ꯁꯦꯔꯤꯁꯁꯤꯅ ꯈꯤꯇꯪ ꯃꯃꯜ ꯀꯩꯅꯣ ꯇꯧꯕ ꯕꯖꯦꯠ ꯍꯥꯏꯅꯤ ꯃꯤꯠ ꯔꯦꯟꯖꯀꯨꯝꯕ ꯍꯥꯏꯇꯥꯔꯦ 30-25-30 ꯁ꯭ꯋꯥꯏ ꯔꯦꯟꯖꯇ ꯔꯦꯟꯖ ꯇꯧꯕ ꯑꯦꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯍꯣꯡꯕ 10-15 ꯑꯦꯝ ꯁꯦꯔꯤꯁꯅ 20-25-20 ꯁ꯭ꯋꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯏ ꯃꯥꯏ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯈꯥꯏꯗꯣꯛꯄꯅꯤꯅ ꯃꯤꯠ ꯔꯦꯟꯖ ꯀꯥꯏꯅ ꯑꯗꯨꯒꯤ ꯁꯨꯝ ꯐꯕꯁꯦ ꯇꯥꯡꯉꯗꯤ ꯐꯤꯆꯔꯁꯇꯣ ꯍꯦꯟꯅ ꯍꯦꯟꯕ ꯌꯥꯎꯔꯛꯑꯦ ꯀꯦꯃꯦꯔꯥꯗꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯥꯞꯄꯛꯑꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯐꯔꯅꯤ ꯑꯣꯟꯂꯥꯏꯟꯗ ꯁꯤꯝ ꯇꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯒꯅ ꯀꯃꯥꯏꯅ ꯇꯥꯟꯅꯒꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝꯕꯗꯤ ꯑꯦꯄ꯭ꯂꯥꯏꯗꯤ ꯇꯧꯗꯦ ꯖꯤꯌꯣꯒꯤꯗꯤ ꯌꯥꯕꯅꯦ ꯖꯤꯌꯣꯒꯤꯗꯤꯀꯣ ꯃꯣꯏꯒꯤ ꯖꯤꯌꯣꯒꯤ ꯃꯥꯏ ꯖꯤꯌꯣ ꯑꯦꯞꯇꯨꯗꯅꯦ ꯕꯨꯛ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒ ꯌꯥꯎꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯑꯦꯌꯥꯔꯇꯦꯜꯁꯨ ꯌꯥꯔꯝꯒꯅꯤ ꯑꯩ ꯃꯗꯨ ꯇꯧꯔꯨꯗ꯭ꯔꯕꯅꯤꯅ ꯃꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯌꯥꯗꯤ ꯌꯥꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯣꯀꯦꯟ ꯂꯥꯏꯁ꯭ꯔꯝꯅ ꯕ꯭ꯔꯣ ꯃꯊꯪꯗ ꯋꯥꯟ ꯄ꯭ꯂꯁ ꯄꯦꯠ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯌꯦꯡꯉꯁꯤ ꯑꯩ ꯂꯩꯔꯒꯗꯤ ꯁꯦꯝꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯂꯩꯗꯕꯤꯗ ꯀꯔꯤ ꯀꯔꯤ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯍꯥꯏꯅ ꯈꯣꯝꯖꯤꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯥꯏ 50K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧꯕ iQOO G9X ꯂꯥ ꯑꯃ ꯂꯩꯕꯅꯦ 10-11ꯗꯒ ꯐꯪꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯈꯤꯇꯪ ꯍꯦꯟꯒꯠꯂꯒ ꯃꯣꯇꯣ G85ꯇꯣ 15 ꯗꯩꯅ 16 ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯕꯅꯦ ꯍꯦꯟꯒꯠꯂꯒ ꯍꯥꯏꯁꯦ ꯑꯗꯨꯋꯥꯏꯗ ꯑꯗꯨ ꯒꯦꯝ ꯁꯥꯟꯅ ꯅꯨꯡꯉꯥꯏꯅꯤ ꯁꯥꯎꯟꯗꯤ ꯕꯣꯁꯅ ꯍꯦꯜꯂꯤꯗ ꯍꯥꯏ ꯕꯣꯁꯀꯤ ꯀꯔꯝꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯣ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯁꯦꯡꯕꯁꯦ ꯀ꯭ꯂꯤꯌꯥꯔꯤꯇꯤꯁꯦ ꯑꯩꯗꯤ ꯑꯗꯨꯝ JBL ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯅ ꯈꯪꯉꯦ ꯁꯣꯅꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯇꯩꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯁꯦꯡꯕꯗ ꯑꯣꯏꯗꯣꯏꯔꯥ ꯍꯧꯕꯗ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯑꯗꯨꯒ ꯍꯧꯕꯗ ꯑꯣꯏꯇꯥꯔꯒꯗꯤ JBL ꯑꯣꯏꯔꯒꯁꯨ JBLꯒꯤ 5 ꯋꯥꯠꯀꯤ ꯏꯁꯄꯤꯀꯔ ꯑꯃꯒ ꯕꯣꯁꯀꯤ 10 ꯋꯥꯠꯀꯗꯤ ꯃꯥꯟꯅꯔꯣꯏ ꯕꯣꯁꯇꯨꯅ ꯑꯗꯨꯝ ꯍꯧ ꯍꯦꯜꯂꯅꯤ ꯑꯗꯣ ꯕꯣꯁꯀꯤ 10 ꯋꯥꯠ ꯑꯃꯒ JBLꯒꯤ 10 ꯋꯥꯠ ꯑꯃꯒ ꯌꯦꯡꯉꯀꯥꯟꯗ ꯃꯌꯦꯛ ꯁꯦꯡꯕ ꯀ꯭ꯂꯤꯌꯥꯔꯤꯇꯤꯗꯨꯗꯤ ꯑꯃ ꯅꯣꯏ ꯍꯦꯜꯂꯛꯀꯅꯤ ꯀ꯭ꯔꯤꯁꯇꯦꯜ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯩꯗ ꯇꯥꯔꯁꯨ ꯒꯤꯇꯔ ꯃꯈꯣꯟ ꯑꯗꯩ ꯇ꯭ꯔꯤꯕꯜ ꯃꯈꯣꯟ ꯇꯕ꯭ꯂꯥ ꯃꯈꯣꯟ ꯂꯣꯏꯅ ꯑꯃꯃꯝ ꯃꯆꯥ ꯈꯥꯏꯅ ꯇꯥ ꯌꯥꯕꯗꯣ ꯁꯦꯡꯅ ꯇꯥꯕ ꯌꯥꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯌꯦ ꯕꯦꯁꯀꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯕ ꯍꯧꯗꯕꯁꯤꯁꯨ ꯁꯦꯝ ꯋꯥꯠꯇꯨꯗꯀꯣ ꯑꯃꯅ 10 ꯋꯥꯠꯀꯤ ꯑꯗꯨꯒ ꯑꯃꯁꯨ 10 ꯋꯥꯠꯀꯤ ꯑꯣꯏꯕ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯒꯤ ꯐꯤꯆꯔꯁꯨ ꯊꯥꯕꯅꯦꯕꯀꯣ ꯅꯣꯏꯁꯀꯤ ꯗꯦꯁꯤꯕꯦꯜꯁ ꯍꯥꯏꯅ ꯑꯣꯜꯂꯤꯗꯅ ꯅꯣꯏꯁꯀꯤ ꯍꯧꯕ ꯁꯥꯎꯟ ꯅꯣꯏꯁ ꯄꯣꯂꯨꯁꯟꯒꯤ ꯑꯣꯜꯂꯤꯗꯅ ꯑꯗꯨꯗꯩꯗꯨꯗ ꯗꯦꯁꯤꯕꯦꯜꯁꯇꯣ ꯋꯥꯡꯉꯒꯗꯤ ꯍꯧꯕꯒꯤ ꯆꯥꯡꯗꯣ ꯑꯃꯗꯨꯅ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯏ ꯍꯦꯛꯇ ꯃꯣꯏꯒꯤꯁꯤ ꯇꯦꯛꯅꯤꯀꯦꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅꯁꯨ ꯃꯄꯥꯟꯒꯤ ꯈꯔ ꯈꯛ ꯌꯦꯡꯉꯒ ꯇꯧꯕꯁꯤꯅ ꯍꯦꯛꯇ ꯌꯥꯔꯝꯗ꯭ꯔꯦꯕ ꯉꯁꯤ ꯍꯋꯥꯏ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯍꯪꯈꯤꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯕ ꯌꯥꯕ ꯋꯦꯌꯔ ꯃꯥꯏꯛ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ OXR ꯑꯣꯏꯔꯁꯨ ꯌꯥꯏ USB ꯑꯣꯏꯔꯁꯨ ꯌꯥꯏ ꯄ꯭ꯔꯥꯏꯁ 6K ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯝꯇ ꯍꯥꯏ ꯑꯗꯨ ꯃꯥꯏꯛꯁꯦ ꯑꯩꯁꯨ ꯅꯍꯥꯟ
ꯌꯦꯡꯈꯤꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯉꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯥꯏꯛꯁꯦ ꯃꯔꯝꯗꯤ ꯑꯩꯅ ꯋꯥꯌꯔ ꯃꯥꯏꯛꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯤꯅ ꯃꯗꯨ ꯑꯅꯤꯗꯣ ꯐꯣꯟ ꯀꯩꯅꯣ ꯇꯧꯔꯒ ꯊꯤꯔꯒ ꯌꯦꯡꯉꯒ ꯃꯥꯏ ꯐꯤꯆꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯤ ꯁꯤꯅ ꯐꯅꯤ ꯍꯥꯏꯗꯨ ꯁꯖꯦꯁ ꯇꯧꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯗꯤ ꯌꯦꯡꯗꯅꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏꯗꯅ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯀꯃꯦꯟꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯋꯥꯌꯔꯂꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯩꯁꯤꯗꯁꯨ ꯑꯅꯤ ꯂꯩ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤꯁꯨ ꯂꯩꯔꯦ ꯀꯔꯤ ꯋꯥꯌꯔ ꯌꯥꯎꯕ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯒꯤ ꯀꯔꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯇꯥꯔꯗꯤ ꯕꯣꯌꯥꯒꯤ ꯃꯥꯏꯛꯁꯨ ꯂꯩꯔꯦ ꯑꯍꯣꯡꯕꯗꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯍꯣꯡꯕꯗ ꯉꯛꯇꯅꯤ ꯑꯇꯥꯡꯕ ꯂꯤꯁꯤꯡ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯀꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦ ꯑꯗꯣ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯏꯁꯩ ꯁꯛꯄꯒꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯔꯥ ꯈꯣꯟꯖꯦꯜ ꯌꯥꯝ ꯁꯦꯡꯕ ꯄꯥꯝꯃꯤꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯅꯣꯔꯃꯦꯜ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯩꯔꯥ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯒꯦꯅ ꯈꯟꯕꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯦꯛꯇ ꯐꯪꯁꯟꯒꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯩ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯍꯨꯖꯥ ꯀꯥꯏꯅ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯁꯨ ꯑꯝꯇꯪ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯏꯟꯁꯇꯥꯗꯔ ꯐꯦꯁꯕꯨꯛꯇꯔ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯌꯦꯡꯀꯥꯟꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯑꯗꯨꯗ ꯂꯤꯡ ꯑꯣꯏꯅ ꯊꯥꯔꯛꯑꯁꯨ ꯌꯥꯅꯕ ꯕ꯭ꯔꯣ 16 ꯄ꯭ꯔꯣꯁꯦ ꯑꯐꯕ ꯐꯣꯟ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯑꯁ ꯌꯥꯝ ꯐꯩ 16 ꯄ꯭ꯔꯣꯗꯤ ꯀꯩꯗꯧ ꯐꯔꯣꯏꯗꯣꯏꯅꯣ ꯄ꯭ꯔꯥꯏꯁꯇꯨꯒꯤ ꯋꯥꯅꯤ ꯂꯩꯕ ꯉꯝꯗꯕꯩ ꯋꯥ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯣ ꯂꯩꯕ ꯉꯝ ꯇꯥꯔꯗꯤ ꯕꯖꯦꯠ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯇꯥꯔꯗꯤ ꯂꯩꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯑꯥꯏꯐꯣꯟ 15 ꯄ꯭ꯔꯣꯒꯨꯝꯕ ꯄꯥꯏꯔ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯤꯆꯔ ꯍꯥꯞꯆꯔꯛꯄ ꯅꯠꯇꯦ ꯐꯕꯩ ꯋꯥꯗꯤ ꯌꯥꯝ ꯐꯔꯦ ꯉꯝꯗꯕꯩ ꯋꯥꯇ ꯉꯥꯏ ꯑꯩꯈꯣꯏꯗꯤ ꯉꯝꯗ꯭ꯔꯦꯕ ꯂꯩꯕ ꯑꯩꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯒ ꯐꯣꯟ ꯂꯩꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯝꯗ꯭ꯔꯦ ꯍꯌꯦꯡꯋꯥꯏ ꯉꯝꯃꯛꯄꯗꯤ ꯈꯪꯗꯦ ꯉꯝꯃꯛꯑꯁꯨ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯕ꯭ꯔꯣ ꯁꯦꯝꯁꯪꯒ ꯑꯥꯏꯐꯣꯟꯒꯁꯦ ꯑꯞꯗꯦꯠ ꯂꯥꯛꯄꯁꯦ ꯆꯍꯤ ꯀꯌꯥ ꯐꯥꯎ ꯂꯥꯛꯀꯦ ꯀꯔꯝꯕꯅ ꯀꯨꯏꯅ ꯆꯠꯀꯦ ꯍꯥꯏ ꯑꯗꯨꯗꯤ ꯐꯣꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁꯦꯝꯁꯪꯅ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯥꯟꯁꯤꯡꯗꯨ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 4 ꯑꯞꯗꯦꯠ ꯄꯤꯒꯅꯤ 5 ꯄꯤꯒꯅꯤ 3 ꯄꯤꯒꯅꯤꯅ ꯍꯥꯏꯕꯅꯦꯕꯀꯣ ꯐꯣꯟꯗꯣ ꯂꯩꯔꯝꯗꯥꯏꯗ ꯂꯩꯕꯒꯤ ꯑꯞꯗꯦꯠꯀꯤ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠꯀꯤꯁꯨ ꯂꯣꯏ ꯊꯥꯕꯅꯦ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯥꯏꯐꯣꯟꯗꯤ ꯆꯍꯤ 5ꯒꯨꯝꯕꯗꯤ ꯑꯞꯗꯦꯠ ꯄꯤ ꯁꯦꯝꯁꯪꯁꯨ 4ꯒꯨꯝꯕ ꯄꯤ 5 ꯄꯤꯕꯁꯨ ꯌꯥꯎꯏ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯗ ꯑꯗꯣ ꯐꯣꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦꯟ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯄꯦꯗꯀꯤ ꯚꯤꯗꯤꯑꯣ ꯑꯃꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯃꯃꯥꯡꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯣ ꯑꯩ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯅꯤꯔꯟꯖꯣꯏ ꯂꯥꯏꯃꯨꯖꯝꯅ ꯍꯥꯏꯕ꯭ꯔꯣ ꯑꯟꯗꯔ 25K ꯃꯅꯨꯡꯗ ꯒꯦꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟ ꯑꯃꯇꯪ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯥꯏꯀꯨꯒꯤ G9S ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯅꯤ ꯑꯗꯨꯒ ꯕꯣꯏꯅꯥ ꯋꯥꯍꯦꯡꯕꯝꯅ JBLꯒꯤ ꯏꯁꯄꯤꯀꯔꯁꯤ ꯑꯍꯣꯡꯕ ꯀꯌꯥꯒꯤ ꯗꯨꯋꯦꯜ ꯏꯁꯄꯤꯀꯔ ꯑꯣꯏꯅ ꯀꯌꯥ ꯄꯤꯒꯦ ꯗꯨꯋꯦꯜ ꯏꯁꯄꯤꯀꯔ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯗꯨꯋꯦꯜꯗꯗꯤ ꯈꯔ ꯇꯥꯡꯈ꯭ꯔꯦ ꯂꯨꯄꯥ 3,000 ꯔꯦꯟꯖꯇ ꯁꯤꯡꯒꯜ ꯏꯁꯄꯤꯀꯔꯗꯤ ꯑꯣꯏꯕ ꯌꯥꯝ ꯍꯧꯕ ꯌꯥꯝ ꯁꯦꯡꯕ ꯃꯌꯦꯛ ꯁꯦꯡꯕ ꯌꯥꯝ ꯂꯩ ꯗꯨꯋꯦꯜꯗꯗꯤ ꯂꯨꯄꯥ 10,000 ꯔꯦꯟꯖꯇꯨꯗ ꯅꯠꯇ꯭ꯔꯒꯗꯤ ꯌꯧꯗ꯭ꯔꯒꯗꯤ ꯐꯪꯉꯔꯣꯏ ꯃꯆꯥ ꯑꯍꯣꯡꯕ ꯃꯆꯥꯁꯤꯡꯗꯨꯗꯤ ꯂꯨꯄꯥ 2,000-2,300ꯒꯤ ꯃꯣꯏ ꯄꯣꯔꯇꯦꯕꯜ ꯂꯩꯕ ꯃꯌꯥꯝꯁꯤꯡꯗꯤ ꯁꯤꯡꯒꯜ ꯏꯁꯄꯤꯀꯔ ꯉꯥꯛꯇꯅꯤ ꯃꯣꯏ ꯌꯥꯎꯔꯤꯁꯤꯡꯗꯣ ꯕꯣꯅꯤ ꯊꯧꯅꯥꯖꯝꯅ ꯍꯥꯏꯁꯦ ꯋꯥꯏꯐꯥꯏ ꯔꯨꯇꯔ ꯄꯋꯥꯔ ꯕꯦꯀꯞꯁꯦ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏ ꯄꯋꯥꯔ ꯕꯦꯀꯞꯁꯦ ꯋꯥꯏꯐꯥꯏꯒꯤ ꯔꯨꯇꯔꯒꯤꯁꯦ ꯀꯩꯅꯣ ꯂꯩꯕꯅꯦ ꯑꯩꯅ ꯂꯩꯈꯤꯕꯗꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯣꯏꯁꯨ ꯄꯋꯥꯔ ꯕꯦꯡꯀꯤ ꯇꯥꯏꯞꯇ ꯂꯩꯕꯅꯦꯕꯀꯣ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯦ ꯑꯩ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯑꯁꯤꯗ ꯂꯩꯇꯦꯕ ꯑꯩ ꯅꯥꯛꯇ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯌꯦꯡꯉ ꯍꯥꯏꯗꯧꯁꯨ ꯃꯃꯤꯡ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯦꯝꯕ꯭ꯔꯦꯟꯒꯤꯁꯨ ꯂꯩꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ 12 ꯚꯣꯜꯠꯀꯤ ꯑꯩꯈꯣꯏ ꯄꯋꯥꯔ ꯕꯦꯡꯀꯤ ꯇꯥꯏꯞꯇ ꯃꯆꯥ ꯑꯃꯈꯛ ꯃꯁꯥꯒꯤ ꯖꯦꯛꯇꯣ ꯍꯥꯞꯆꯤꯟꯕ ꯃꯩ ꯃꯨꯠꯈ꯭ꯔꯒ ꯑꯗꯨꯝ ꯄꯨꯡ ꯃꯔꯤꯒ ꯕꯦꯛꯀꯞ ꯄꯤ ꯑꯩꯒꯤꯗꯣ ꯑꯗꯨ ꯑꯝꯇꯪ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯑꯩꯅꯥꯛꯇ ꯂꯩꯇꯦ ꯑꯩ ꯐꯣꯟ ꯌꯦꯡꯒꯗꯧꯁꯨ ꯐꯣꯟꯗ ꯑꯩꯅ ꯂꯩꯈꯤꯕꯒꯤ ꯗꯤꯇꯦꯜꯁ ꯑꯣꯔꯗꯔ ꯗꯤꯇꯦꯜꯁꯇꯨ ꯌꯦꯡꯒꯗꯧꯁꯨ ꯐꯣꯟ ꯁꯤꯁꯤꯗ ꯂꯥꯏꯛ ꯇꯧ ꯂꯩꯔꯕꯅꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯁꯔꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯤꯇꯪ ꯊꯥꯒꯗꯕ ꯃꯌꯥꯝꯅ ꯔꯦꯇꯤꯡ ꯌꯥꯝ ꯋꯥꯡꯕ ꯑꯃ ꯌꯦꯡꯉ ꯂꯩ ꯀꯩꯝ ꯀꯥꯏꯗꯦ ꯌꯥꯝ ꯇꯥꯡꯗꯝꯅꯤ ꯑꯥꯏꯐꯣꯟ 11 ꯄꯥꯏ ꯑꯗꯨ ꯑꯞꯒ꯭ꯔꯦꯗ ꯄꯥꯝꯕꯩꯅꯦ ꯍꯥꯏ ꯌꯥꯏ 11ꯗꯩ 16 ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯗꯤ ꯌꯥꯝ ꯊꯤꯅ ꯐꯩ ꯉꯝꯃꯒꯗꯤ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔꯁꯤ ꯏꯁꯄꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯏꯁꯄꯤꯠꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯒꯤ 100 Mbps ꯐꯥꯎꯒꯤ ꯂꯩꯕꯅꯤ ꯏꯁꯄꯤꯠꯇꯤ ꯑꯗꯨꯝ ꯐꯕꯅꯤ ꯑꯗꯣ ꯏꯌꯥꯔ ꯐꯥꯏꯕꯔꯁꯦ ꯃꯣꯏꯒꯤ ꯄꯦꯛꯀꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯗꯅꯀꯣ ꯑꯗꯣ ꯖꯤꯕꯤꯗꯤ ꯃꯣꯏꯒꯤ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯗꯦ 1,000 GB ꯈꯛꯇꯪ ꯄꯤꯕꯅꯤ ꯊꯥꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯇꯥꯡꯕ ꯄꯦꯛꯇꯁꯨ ꯑꯗꯨ ꯌꯥꯎꯗꯦ ꯏꯌꯥꯔ ꯐꯥꯏꯕꯔꯗꯨ ꯐꯩ ꯑꯗꯨꯒ ꯏꯌꯥꯔ ꯐꯥꯏꯕꯔꯗꯣ ꯑꯗꯣꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ 5Gꯒꯤ ꯇꯥꯋꯥꯔ ꯂꯩꯇꯥꯔꯗꯤ ꯌꯥꯝ ꯑꯗꯨꯝ ꯐꯪꯒꯅꯤ ꯐꯖꯅ ꯌꯥꯝꯕ ꯁꯦꯝꯁꯪ A15 ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ A15ꯁꯨ ꯐꯕꯅꯤ ꯑꯗꯣ A15ꯁꯦ ꯈꯤꯇꯪ ꯀꯨꯏꯔꯦ A15 ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ
ꯂꯝꯕꯤ ꯃꯣꯏꯔꯥꯡ ꯃꯉꯥꯡ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯥꯎꯟ ꯕꯥꯔ PC ꯁ꯭ꯄꯤꯀꯔ ꯑꯦꯃꯥꯖꯣꯟ ꯕꯦꯁꯤꯛꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ 16 ꯋꯥꯠ ꯑꯣꯏꯌꯦ 500 ꯄꯤꯌꯦ 150 ꯄꯤꯌꯦ ꯑꯦꯃꯥꯖꯣꯟ ꯕꯦꯁꯤꯛꯁꯦ ꯐꯅꯤ ꯔꯦꯇꯤꯡ ꯈꯔ ꯋꯥꯡꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯗꯨ ꯔꯦꯇꯤꯡ ꯈꯔ ꯑꯦꯃꯥꯖꯣꯟ ꯕꯦꯁꯤꯛꯇꯤ ꯌꯥꯝ ꯋꯥꯡꯁꯨ ꯋꯥꯡꯒꯅꯤ ꯈꯜꯂꯦ ꯑꯦꯃꯥꯖꯣꯟꯅ ꯁꯖꯦꯁ ꯇꯧꯕ 16 ꯋꯥꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯍꯧꯁꯨ ꯍꯧꯔꯅꯤ ꯆꯥꯡ ꯃꯃꯜꯁꯤ ꯌꯥꯝ ꯍꯣꯡꯉꯦ ꯌꯥꯝꯕꯨ ꯐꯔꯦ ꯑꯩꯗꯤ ꯌꯦꯡꯉꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯌꯥꯝ ꯁꯤꯒꯤ ꯍꯥꯏꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝ ꯐꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯊꯣꯛꯑꯦꯕ ꯗꯤꯁ ꯃꯦꯁꯦꯖ ꯍꯦꯜꯞ ꯐꯣꯔ ꯔꯤꯚꯤꯌꯨ ꯍꯥꯏꯅꯀꯣ ꯃꯦꯁꯦꯖ ꯑꯩꯕꯨꯗꯤ ꯌꯦꯡ ꯌꯥꯅꯤ ꯇꯦꯞ ꯇꯧꯔꯒ ꯌꯦꯡ ꯌꯥꯅꯤ ꯑꯗꯣ ꯁꯤꯁꯦ ꯐꯦꯁꯕꯨꯛ ꯄ꯭ꯔꯣꯐꯥꯏꯜ ꯏꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣꯝꯒꯤꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤꯗꯣ ꯚꯤꯗꯤꯑꯣꯒꯨꯝꯕ ꯊꯥꯒꯠꯄꯗ ꯑꯗꯩ ꯐꯣꯇꯣꯒꯨꯝꯕ ꯊꯥꯒꯠꯄꯗ ꯔꯤꯜꯁꯀꯨꯝꯕ ꯊꯥꯒꯠꯄꯗ ꯃꯣꯏꯒꯤ ꯎꯠꯄ ꯌꯥꯗꯕ ꯀꯟꯇꯦꯟ ꯃꯌꯥꯝ ꯂꯩꯕꯅꯦ ꯌꯨꯇꯨꯕꯇꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯍꯥꯠꯄ ꯑꯗꯩꯗꯤ ꯁꯥꯒꯁꯦ ꯑꯩꯈꯣꯏꯅ ꯊꯣꯡ ꯇꯥꯔ ꯌꯦꯟꯒꯨꯝꯕ ꯊꯣꯡꯒꯦ ꯍꯥꯏꯔꯁꯨ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯏꯅꯥꯏ ꯇꯥꯕ ꯑꯗꯩꯗꯤ ꯁꯦꯛꯁꯨꯋꯦꯜ ꯀꯣꯟꯇꯦꯟꯒꯨꯝꯕ ꯑꯗꯩꯗꯤ ꯑꯉꯥꯡꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯊꯥꯒꯠꯄ ꯍꯦꯛꯇ ꯌꯥꯗꯦꯕꯀꯣ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁ ꯍꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁꯇꯨ ꯚꯥꯏꯑꯣꯂꯦꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯁꯣꯏ ꯌꯥꯎꯔꯝꯒꯅꯤ ꯐꯣꯇꯣ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯒꯤꯅꯤ ꯄ꯭ꯔꯣꯐꯥꯏꯜ ꯌꯥꯈꯤꯗ꯭ꯔꯤꯗꯣ ꯑꯗꯨꯗꯣ ꯁꯦꯝꯕ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯇꯧꯔꯣꯏ ꯃꯣꯏꯒꯤ ꯑꯩ ꯏꯁꯇ꯭ꯔꯥꯏꯛ ꯂꯥꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯏꯁꯇ꯭ꯔꯥꯏꯛ ꯂꯥꯛꯑꯒꯗꯤ ꯃꯇꯝ ꯂꯩꯕꯅꯦꯕ ꯊꯥ 3 ꯆꯠꯄꯅꯦꯕꯀꯣ ꯑꯗꯨ ꯊꯥ 3ꯗꯣ ꯂꯣꯏꯔꯀꯥꯟꯗ ꯃꯥꯏ ꯏꯁꯇ꯭ꯔꯥꯏꯛ ꯅꯠꯇ꯭ꯔꯒꯅ ꯃꯥꯏ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯃꯇꯣꯝꯇ ꯃꯥꯡꯈꯤꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝꯕ ꯄꯣꯠ ꯊꯥꯒꯠꯂꯒ ꯏꯁꯇ꯭ꯔꯥꯏꯛꯇꯣ 3ꯂꯛ ꯁꯨ ꯇꯥꯔꯗꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯣꯏꯔꯗꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯣ ꯑꯣꯏꯅ ꯄꯨꯂꯞ ꯀꯛꯈ꯭ꯔꯅꯤ ꯃꯣꯏꯅ ꯌꯨꯇꯨꯕꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯀꯔꯤꯝ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯀꯩꯝ ꯇꯧꯔꯣꯏ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯏꯁꯇ꯭ꯔꯥꯏꯛ ꯂꯥꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ 15 ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ 15 ꯑꯞꯗꯦꯠꯁꯤꯗꯤ ꯈꯪꯗꯦ ꯆꯞ ꯆꯥꯕ ꯀꯝꯄꯅꯤꯁꯤꯡ ꯀꯔꯝ ꯀꯥꯟꯗ ꯔꯣꯜ ꯑꯥꯎꯠ ꯇꯧꯕ ꯈꯔꯗꯤ ꯌꯥꯎꯈ꯭ꯔꯦ ꯁꯦꯝꯁꯪ S25 ꯁꯦꯔꯤꯁꯁꯦ ꯑꯊꯨꯕꯤꯗ ꯄꯨꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯄꯨꯊꯣꯔꯛꯑꯒꯗꯤ ꯍꯥꯟꯅꯒꯤ S20ꯗꯒꯤ ꯍꯦꯟꯅ ꯀꯔꯝꯕ ꯐꯤꯆꯔ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯐꯦꯠ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯍꯥꯏ S25ꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯥꯏꯐꯣꯟꯒꯤꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯂꯣꯟꯆ ꯇꯧꯋꯤꯗꯅ ꯍꯟꯗꯛ 16 ꯂꯣꯟꯆ ꯇꯧꯔꯦ ꯃꯊꯪ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯃꯨꯛ 17 ꯂꯣꯟꯆ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯁꯦꯝꯁꯪꯒꯤꯁꯨ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯂꯣꯟꯆ ꯇꯧꯕꯅꯦꯕ ꯀꯝꯄꯜꯁꯔꯤ ꯂꯥꯛꯏꯕ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗ S25ꯁꯦ ꯂꯣꯟꯆ ꯇꯧꯒꯅꯦꯕ ꯐꯤꯆꯔꯁꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯣꯏ ꯍꯟꯗꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯦꯃꯦꯔꯥꯒꯁꯦ ꯌꯥꯝ ꯐꯖꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯤ ꯈꯣꯠꯅꯤꯅ ꯃꯌꯥꯝ ꯑꯃꯗꯤ ꯏꯔꯤꯀꯣ ꯑꯗꯣ ꯐꯤꯆꯔꯁꯤꯡꯁꯦ ꯏꯃꯥꯟ ꯃꯥꯟꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟ S23 ꯑꯗꯥꯏꯋꯥꯏꯗꯒꯤ ꯑꯃꯨꯛ ꯀꯦꯃꯦꯔꯥꯁꯤꯗ ꯖꯨꯝ ꯈꯔ ꯍꯦꯟꯒꯠꯍꯟꯕ ꯑꯗꯩ ꯑꯜꯇ꯭ꯔꯥ ꯋꯥꯏꯠ ꯀꯦꯃꯦꯔꯥꯗꯣ ꯍꯥꯟꯅ 12 ꯂꯣꯝꯗ 48ꯀ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯦꯂꯤꯐꯣꯇꯣ ꯂꯦꯟꯁ ꯍꯥꯞꯆꯤꯜꯂꯛꯄꯒꯨꯝꯕ ꯄꯦꯔꯤꯁꯀꯣꯞ ꯁꯦꯟꯁꯔꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯝ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯍꯥꯞꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯂꯣꯏ ꯌꯥꯎꯕ ꯌꯥꯕ ꯐꯣꯟ ꯑꯃꯗ ꯌꯥꯎꯒꯗꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯉꯩꯗꯤ ꯂꯣꯏ ꯌꯥꯎ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗꯨꯅ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯊꯣꯛ ꯁꯥꯟꯅꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯂꯧꯕ ꯌꯥꯅꯕ ꯍꯥꯏꯅ ꯃꯣꯏ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯥꯜꯂꯁꯤꯒꯦꯅ ꯑꯥꯏꯐꯣꯟꯒꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯁꯦꯜꯁꯁꯦ ꯚꯦꯂꯨꯁꯦ ꯌꯥꯝ ꯊꯤꯅ ꯍꯟꯊꯩ ꯏꯟꯗꯤꯌꯥꯗ ꯈꯛꯇꯅꯤ ꯍꯦꯛꯇ ꯑꯥꯏꯐꯣꯟꯁꯦ ꯁꯤꯠꯂꯤꯁꯦ ꯍꯦꯛꯇ ꯍꯦꯟꯒꯠꯂꯤꯁꯦ ꯑꯩꯈꯣꯏ ꯑꯥꯏꯐꯣꯟ ꯏꯟꯗꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯇꯧꯗꯦꯀꯣ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯎꯔꯝꯃꯅꯤ ꯑꯥꯏꯐꯣꯟ 16 ꯂꯣꯟꯆ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯍꯤꯡꯗꯒ ꯀ꯭ꯌꯨ ꯂꯦꯞꯇꯅ ꯍꯦꯛꯇ ꯃꯤ ꯂꯤꯁꯤꯡ ꯂꯦꯞꯄꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏ ꯉꯝꯖꯕꯩ ꯂꯩꯖꯕꯅꯤ ꯃꯥꯏ ꯄꯩꯁꯥ ꯄꯨꯊꯣꯛꯉꯝꯕꯒꯤ ꯂꯩꯕꯅꯤ ꯑꯩ ꯄꯨꯊꯣꯛꯉꯝꯗꯕꯅꯤ ꯑꯩ ꯀꯩꯁꯨ ꯆꯠꯂꯨꯗꯦ ꯂꯩꯔꯨꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯥꯏꯐꯣꯟꯒꯤ ꯀ꯭ꯔꯦꯖꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯥꯁꯦ ꯌꯥꯝ ꯁꯤꯠꯂꯦꯕ ꯑꯗꯨꯅ ꯁꯦꯝꯁꯪꯁꯨ ꯇꯧꯋꯤ ꯁꯦꯝꯁꯪꯁꯨ ꯌꯥꯝꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯐꯖꯅ ꯃꯃꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯕ꯭ꯔꯥꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁꯤꯠꯈꯤꯅꯤ ꯐꯅꯌꯥꯝ ꯑꯞꯗꯦꯠ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯌꯥꯝ ꯐꯩꯀꯣ ꯃꯣꯏ ꯐꯤꯆꯔꯁꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯥꯏꯐꯣꯟꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯏꯐꯣꯟ 16ꯗ 60 ꯍꯔꯁ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯏꯕ 15,000 20 ꯄꯤꯕ ꯐꯣꯟꯁꯤꯐꯥꯎꯗ 120 ꯍꯔꯁꯀ ꯃꯌꯥꯝ ꯂꯩ 144 ꯍꯔꯁꯀ ꯂꯩꯗꯅ ꯍꯥꯏꯗꯤ ꯐꯤꯆꯔꯁ ꯑꯅꯧꯕ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯤꯅ ꯏꯟ ꯗꯤꯁꯄ꯭ꯂꯦ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯁꯦꯟꯁꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯈꯨꯕꯤ ꯊꯝꯃꯒ ꯁ꯭ꯀꯦꯅꯔ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯑꯣꯏꯕꯗꯣ ꯑꯥꯏꯐꯣꯟꯗ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯐꯤꯆꯔꯁꯤꯡꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯌꯥꯝ ꯊꯤ ꯐꯔꯦ ꯑꯗꯨꯒ ꯇꯦꯕ꯭ꯂꯦꯠ 20ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯑꯃ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯍꯟꯗꯛ ꯑꯃ ꯑꯩꯅ ꯁꯤꯌꯔ ꯇꯧꯈꯤꯕꯗꯣ S9 SE ꯀꯩꯅꯣ ꯇꯦꯞ ꯁꯦꯝꯁꯪꯒꯤ ꯇꯦꯞ ꯑꯃ ꯂꯨꯄꯥ 33,000 ꯄꯤꯕꯗꯣ 20,000ꯗ ꯐꯪꯈꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯐꯦꯁꯕꯨꯛꯇꯔ ꯌꯨꯇꯨꯕꯇꯔ ꯀꯥꯏꯗꯅꯣ ꯑꯩ ꯁꯤꯌꯔꯗꯤ ꯇꯧꯈꯤꯕꯅꯦ ꯑꯗꯨꯗꯣ ꯌꯦꯡꯕꯤꯌꯨ ꯁꯦꯝꯁꯪꯁꯨ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯕ ꯌꯥꯝ ꯇꯧꯔꯛꯑꯦ ꯕ꯭ꯔꯣ ꯍꯥꯏ ꯇꯧꯋꯦꯅ ꯇꯥꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯁꯨ ꯊꯤꯔꯨꯗꯦ ꯍꯟꯗꯛ ꯈꯔ ꯁꯪꯗꯕꯒ ꯇꯟꯕꯒ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯊꯤꯔꯨꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯑꯞꯗꯦꯠ ꯑꯃ ꯂꯥꯛꯑ ꯂꯩꯔꯦꯕꯀꯣ ꯑꯩ ꯑꯞꯗꯦꯠ ꯇꯧꯗꯕꯤ ꯊꯝꯃꯦꯕ ꯇꯧꯔꯒ ꯌꯥꯔꯛꯈꯤꯗ꯭ꯔꯗꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯗꯤꯅ ꯑꯩ ꯑꯝꯇꯪ ꯑꯩꯁꯨ ꯊꯤꯔꯒ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏ ꯑꯩꯒꯤ ꯁꯤ ꯃꯣꯗꯦꯜꯁꯤꯗ ꯃꯤ ꯊꯣꯛꯅꯕ ꯌꯥꯎꯕ꯭ꯔꯥ ꯊꯣꯛꯅꯗꯕ꯭ꯔꯥ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇꯪ ꯌꯦꯡꯉꯀꯥꯟꯗ ꯑꯩꯁꯦ ꯑꯞꯗꯦꯠꯁꯦ ꯇꯧꯒꯦꯅ ꯉꯥꯏ ꯂꯩꯅꯤ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯑꯦꯅꯤ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛ ꯊꯣꯛꯄꯅꯤ ꯑꯥꯏꯐꯣꯟꯗꯐꯥꯎ ꯊꯣꯛꯑꯦ
ꯁꯣꯐꯋꯦꯌꯔꯗꯣ ꯐꯖꯅ ꯇꯦꯁ ꯇꯧꯔꯒ ꯐꯖꯅ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯊꯥꯗꯣꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯁꯤ ꯊꯕꯛꯁꯤꯗꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯡꯁꯦ ꯍꯦꯠꯐꯣꯟ ꯊꯤꯟꯐꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯦꯐ ꯑꯦꯝ ꯔꯦꯗꯤꯑꯣꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯇꯥꯡꯕ ꯐꯣꯟꯁꯤꯡꯗꯨꯗ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯦꯐ ꯑꯦꯝ ꯔꯦꯗꯤꯑꯣꯁꯦ ꯌꯥꯎꯗ꯭ꯔꯦ ꯍꯦꯠꯐꯣꯟ ꯂꯧꯊꯣꯛꯇ꯭ꯔꯤꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯅꯤꯁꯤꯡ ꯇꯧꯔꯤꯅꯤ ꯄꯩꯁꯥꯁꯦ ꯀꯣꯁ ꯀꯇꯤꯡ ꯀꯥꯏ ꯇꯧꯒꯦꯅ 3.5 mm ꯖꯦꯛꯁꯤꯡꯗꯨꯁꯨ ꯀꯟ ꯌꯥꯎꯗ꯭ꯔꯦꯗꯅꯀꯣ ꯑꯩꯅ ꯄꯥꯏꯁꯤꯗꯁꯨ ꯌꯥꯎꯗꯦ ꯈꯔ ꯂꯩꯔꯒ ꯆꯥꯔꯖꯔ ꯑꯃꯨꯛ ꯍꯥꯞꯄꯛꯇ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯀꯔꯤ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯤꯝꯁꯀ ꯁꯦꯝꯃꯤꯗꯣ ꯈꯔ ꯂꯩꯔꯒ ꯐꯣꯟ ꯂꯩꯕ ꯀꯥꯟꯗ ꯕꯣꯛꯁꯇ ꯐꯣꯟ ꯌꯥꯎꯔꯛꯏ ꯐꯣꯟꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯅ ꯐꯥꯒꯤꯒ ꯇꯧꯅꯩꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯇꯅ ꯑꯥꯏꯐꯣꯟꯅ ꯇꯧꯔꯛꯄꯅꯤ ꯆꯥꯔꯖꯔꯒ ꯂꯧꯊꯣꯛꯄ ꯁꯦꯝꯁꯪꯅ ꯆꯥꯔꯖꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯐꯣꯟ ꯆꯥꯔꯖꯔ ꯌꯥꯎꯗꯦ ꯆꯥꯔꯖꯔ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯀꯝꯄꯅꯤꯁꯤꯡꯅ ꯇꯧꯋꯦ ꯃꯁꯤ ꯃꯣꯏꯅ ꯀꯣꯁ ꯀꯠꯇꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥꯗ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯁꯤꯒꯦ ꯍꯦꯟꯅ ꯇꯧꯔꯤ ꯉꯥꯛꯇꯅꯤ S23 ꯃꯩ ꯈꯥꯡꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ 4000 mAhꯅꯦ 4500 ꯑꯣꯏꯕꯅꯦ ꯑꯗꯣ ꯈꯥꯡꯒꯅꯤ ꯀꯩꯒꯤꯅꯣꯗꯤ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯄꯋꯥꯔ ꯏꯐꯤꯁꯦꯟꯠ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯩ ꯈꯥꯡꯒꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄꯗꯤ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯣ ꯇꯤꯡꯒꯠꯇꯅ ꯅꯣꯡꯉꯥꯟꯕꯗꯩ ꯑꯣꯜꯂꯒꯗꯤ ꯀꯩꯁꯨ ꯈꯥꯡꯉꯣꯏꯀꯣ ꯒꯦꯝꯕꯨꯗꯤ ꯍꯦꯕꯤꯗ ꯁꯥꯟꯅꯔꯗꯤ ꯈꯥꯡꯉꯣꯏꯀꯣ ꯅꯣꯔꯃꯦꯜ ꯌꯨꯖꯔꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯠꯀꯅꯤ ꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯑꯞꯗꯦꯠꯇꯣ ꯀꯔꯤꯝ ꯇꯧꯗꯦ ꯑꯩ ꯑꯞꯗꯦꯠ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄ ꯑꯩꯉꯣꯟꯗꯁꯨ ꯑꯩꯗꯣ ꯇꯟꯖꯥ ꯆꯥꯟꯅꯗꯕꯒꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯩ ꯑꯩ ꯁꯪꯗꯗꯅ ꯌꯦꯡꯗꯗꯅ ꯑꯗꯣ ꯑꯞꯗꯦꯠ ꯂꯥꯛꯑꯒ ꯇꯧꯗꯅ ꯊꯝꯃꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯝ ꯁꯤꯇꯜꯁꯤꯡꯅ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ A34 5G ꯋꯥꯇꯔ ꯄ꯭ꯔꯨꯞ ꯑꯣꯏꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯋꯥꯇꯔ ꯀꯔꯤ A34ꯁꯦ ꯀꯣ ꯑꯩ ꯃꯗꯨ ꯆꯞ ꯆꯥꯅ ꯀꯥꯎꯔꯦ ꯑꯝꯇꯪ ꯌꯦꯡꯒꯦ ꯑꯥꯏ ꯄꯤ ꯔꯦꯇꯤꯡꯗꯣ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯉꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯏ ꯄꯤ ꯔꯦꯇꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯥꯒꯤ ꯋꯥꯇꯔ ꯄ꯭ꯔꯨꯞ ꯑꯣꯏꯗꯦ ꯑꯗꯣ A34 ꯍꯥꯏꯕꯀꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯇꯁꯦꯡꯅ A34 ꯑꯥꯏ ꯄꯤ ꯔꯦꯇꯤꯡ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡ ꯌꯥꯕꯅꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯤꯁꯦ ꯁꯨꯝꯕ ꯄꯣꯠꯁꯤꯗꯤ IP67 ꯑꯣꯏꯅꯤ ꯌꯥꯝ ꯀꯟꯅ 68 ꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯣꯏꯒꯅꯤ ꯋꯥꯇꯔ ꯄ꯭ꯔꯨꯞ ꯀꯣ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯃꯥꯒꯤ ꯃꯤꯇꯔ ꯃꯁꯤꯡꯒꯗꯤ ꯆꯞ ꯆꯥꯕ ꯊꯥꯗ꯭ꯔꯦ ꯑꯩꯅ ꯐꯖꯅ ꯌꯦꯡꯉꯨꯗ꯭ꯔꯕꯅꯤꯅ IP67 ꯋꯥꯇꯔ ꯄ꯭ꯔꯨꯞ ꯑꯣꯏ ꯄ꯭ꯔꯨꯞ ꯍꯥꯏꯕ ꯅꯠꯇꯦ ꯔꯦꯁꯤꯁꯇꯦꯟ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯦꯝꯁꯪ S23ꯒ ꯁꯥꯎꯃꯤ 14 ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏ S23ꯅ ꯍꯦꯟꯅ ꯐꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯃꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯍꯟꯕꯩ ꯕ꯭ꯔꯣ ꯐꯣꯟ 1 ꯚꯔꯁꯦꯁ ꯃꯣꯇꯣ G85 ꯀꯔꯝꯕꯅ ꯐꯅꯤ ꯑꯗꯨꯕꯨꯗꯤ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯑꯗꯨꯝꯕꯩ ꯈꯜꯂꯒꯗꯤ ꯃꯣꯇꯣꯅ ꯍꯦꯟꯅ ꯐꯅꯤ G85 ꯁꯤꯅ ꯔꯤꯐꯔꯕꯤꯁ ꯉꯥꯛꯇ ꯂꯩꯅꯕ ꯑꯦꯞꯀꯨꯝꯕ ꯈꯪꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯏ ꯑꯗꯨꯗꯤ ꯀꯦꯁꯤꯐꯥꯏ ꯀꯥꯏꯅ ꯂꯩꯕꯅꯤ ꯀꯦꯁꯤꯐꯥꯏ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯂꯩꯕꯅꯤ S23ꯗꯣ 39,000 mAh ꯈꯛ ꯑꯣꯏꯌꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨ ꯍꯣꯏ 39,000 mAhꯇꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯌꯨꯖꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯈꯥꯡꯉꯅꯤ ꯕꯦꯇ꯭ꯔꯤ ꯄꯤꯛꯑꯦꯅ ꯀꯩꯝ ꯈꯟꯕꯤꯔꯨꯅꯣ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯥꯏꯐꯣꯟ 15 16ꯒꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯃꯣꯏ 4,000 mAh ꯍꯧꯖꯤꯛꯐꯥꯎ 3,900 ꯁꯤ ꯌꯧꯔꯝꯈꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯑꯗꯩ ꯑꯥꯏꯐꯣꯟ 13 14ꯒꯗꯨꯗꯤ 3,200 mAh ꯑꯗꯨꯝꯕ ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯑꯗꯨꯝ ꯈꯥꯡꯉꯤꯗꯣ ꯌꯥꯝ ꯍꯦꯛꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯃꯤꯠ ꯅꯤꯅꯤꯒ ꯆꯠꯄꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟ ꯌꯥꯝ ꯑꯣꯏꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅꯅꯦ ꯔꯦꯠ ꯂꯥꯏꯠ ꯂꯥꯛꯑꯗꯤ ꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯀꯔꯤ ꯔꯦꯠ ꯂꯥꯏꯠ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕ꯭ꯔꯗꯔ ꯍꯥꯏꯁꯦ ꯕ꯭ꯔꯣ A22 5 ꯄꯥꯏꯖꯩ 2021ꯗ ꯂꯩꯕꯅꯤ ꯃꯁꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯣ ꯍꯟꯗꯛ ꯂꯦꯇꯦꯁ ꯇꯧꯕꯨꯗꯤ ꯇꯧꯈ꯭ꯔꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯊꯪ ꯌꯥꯈꯤꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯈꯤꯕ ꯍꯥꯏꯁꯦ ꯀꯝꯄꯅꯤꯅ ꯑꯞꯗꯦꯠ ꯄꯤꯔꯛꯑꯒꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯗꯤ ꯑꯞꯗꯦꯠꯇꯤ ꯀꯝꯄꯅꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯄꯤꯔꯤꯅꯣ ꯄꯤꯗ꯭ꯔꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯔꯦꯗꯃꯤ ꯅꯣꯠ 13 Pro Plus 12 256 ꯂꯩꯔꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯖꯤꯟꯅꯕꯩꯗꯤ ꯑꯗꯨꯝ ꯌꯥꯅꯦꯕꯀꯣ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯥꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯁꯦ ꯐꯥꯁ ꯆꯥꯔꯖꯔꯒ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯐꯩꯌꯦꯕ ꯑꯗꯨꯒ ꯁꯨꯝꯅꯇꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯁꯦꯡꯉꯛꯇꯦꯕ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟꯁꯦ ꯀꯨꯏꯔꯒ ꯑꯗꯨꯝ ꯁꯤꯡꯗ ꯑꯩ ꯊꯦꯡꯅꯔꯦꯕ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟ ꯐꯅꯌꯥꯝ ꯌꯥꯝꯅ ꯄꯥꯏꯔꯦ ꯑꯗꯨꯗ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯆꯍꯤ ꯌꯥꯝ ꯁꯤꯖꯤꯟꯅꯒꯗꯧꯕ ꯆꯍꯤ ꯑꯦꯠꯂꯤꯁ ꯆꯍꯤ 2-3 ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯃꯤꯁꯇꯔ ꯐꯟꯇꯥꯁꯇꯤꯛ ꯕꯤꯁꯅ S23ꯒ S23 FEꯒꯁꯦ ꯕꯦꯇ꯭ꯔꯤꯗꯗꯤ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏ ꯕꯦꯇ꯭ꯔꯤꯗꯗꯤ S23 FEꯅ ꯐꯔꯅꯤ 4,500 mAh ꯑꯣꯏꯕꯅꯤ 4,500 mAh 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 4,500 mAh
ꯍꯩꯀꯥꯞ ꯁꯤꯇꯜꯁꯤꯡꯅ A34 ꯋꯥꯇꯔ IP67 ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏ ꯃꯥꯁꯦ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯒꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯑꯞꯗꯦꯠ ꯑꯞꯗꯦꯠ ꯂꯥꯛꯄ ꯀꯥꯟꯗ ꯍꯥꯏꯔꯦꯠ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯏꯁꯨꯒꯨꯝꯕ ꯑꯗꯩꯗꯤ ꯀꯔꯤ ꯏꯁꯀ꯭ꯔꯤꯟꯒꯨꯝꯕ ꯃꯝꯈꯤ ꯇꯥꯔꯗꯤꯀꯣ ꯃꯣꯏꯅ ꯐꯣꯟꯁꯦ ꯍꯦꯡ ꯆꯠꯄꯒꯨꯝꯕ ꯑꯗꯨꯝꯕ ꯇꯧꯈ꯭ꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯌꯥꯏꯑꯕ ꯂꯦꯛ ꯑꯣꯏꯕꯒꯨꯝꯕ ꯇꯧꯔꯗꯤ ꯑꯞꯗꯦꯠ ꯑꯅꯧꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯩ ꯀꯦꯃꯦꯔꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯑꯅꯧꯕ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠ ꯑꯃ ꯄꯨꯁ ꯇꯧꯔꯛ ꯀꯥꯟꯗ ꯁꯦꯝꯗꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯏꯁꯀ꯭ꯔꯤꯟ ꯒ꯭ꯔꯤꯟ ꯂꯥꯏꯟꯒ ꯂꯥꯛꯈꯤꯕꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯣꯏꯅ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯄꯨꯔꯒ ꯃꯣꯏꯅ ꯁꯦꯝꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕ ꯑꯗꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛ 8:53 ꯇꯥꯔꯦꯅꯀꯣ ꯑꯩ ꯄꯨꯡ 7ꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡꯁꯨ 50 ꯃꯤꯅꯤꯠꯁꯃꯨꯛ ꯐꯥꯔꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏꯒꯦ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯁꯤ ꯃꯦꯞꯅ ꯈꯔ ꯍꯦꯜꯂꯤꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯈꯤꯇꯪ ꯍꯦꯜꯂꯤ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔꯁꯨ ꯁꯤ ꯃꯦꯞꯇ ꯅꯊꯤꯡꯒꯤꯗ ꯌꯥꯎꯔꯤꯕ ꯁꯣꯐꯋꯦꯌꯔꯗꯣ ꯑꯗꯨ ꯈꯤꯇꯪ ꯃꯥꯒꯤ UI ꯗ ꯃꯥꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯨꯅ ꯀꯔꯤ ꯃꯣꯇꯣꯔꯣꯂꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯝꯅ ꯕ꯭ꯂꯣꯠꯋꯦꯌꯔꯒꯨꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯕ ꯕ꯭ꯔꯣ S23 ꯅꯣꯔꯃꯦꯜ ꯕ꯭ꯔꯣ S23 ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯕꯤꯂꯤꯌꯟ ꯁꯦꯜꯁꯤꯗ ꯑꯁ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯌꯥꯏ ꯍꯟꯗꯛꯇ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯌꯥꯝ ꯐꯖꯅ ꯁꯖꯦꯁ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯅ ꯂꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯣꯏ ꯂꯩ ꯌꯥꯝ ꯌꯧꯔꯛꯑꯒ ꯄꯥꯏꯅꯕꯁꯨ ꯌꯥꯎꯔꯦ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯊꯣꯛꯑꯦ S2 FE ꯍꯥꯏꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗ 16 ꯑꯞꯗꯦꯠ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯥꯏ S23 FE ꯍꯥꯏꯗꯣꯏ ꯃꯥꯜꯂꯦ S21 ꯂꯥꯛꯈꯤꯅꯤ ꯑꯗꯨ S21 ꯑꯣꯏꯔꯁꯨ ꯂꯥꯛꯈꯤꯅꯤ ꯕ꯭ꯔꯗꯔ ꯏꯌꯥꯔꯕꯠꯁꯀꯤꯁꯨ ꯇꯧꯁꯤ ꯍꯥꯏ ꯍꯣꯏ ꯏꯌꯥꯔꯕꯠꯁꯀꯤꯁꯦ ꯌꯦꯡꯉꯝꯃꯒ ꯑꯁ ꯕ꯭ꯔꯦꯟꯁꯤ ꯌꯥꯗ꯭ꯔꯦꯗ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯦꯗ ꯆꯞ ꯆꯥꯕ ꯃꯃꯤꯡꯗꯣ ꯇꯧꯁꯤ ꯕ꯭ꯔꯗꯔ ꯑꯗꯣ ꯌꯦꯡꯉꯛꯈꯤꯒꯦ ꯑꯝꯇ ꯐꯖꯅ ꯕꯣꯠꯀꯤ ꯑꯃ ꯂꯩꯕꯅꯦ ꯔꯤꯕꯥꯅꯥ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯀꯤ ꯑꯣꯏꯕꯗꯣ ꯍꯟꯗꯛ ꯌꯥꯝ ꯍꯣꯡꯅ ꯑꯣꯐꯔ ꯐꯪꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯦꯃꯥꯖꯣꯟꯗ ꯍꯧꯖꯤꯛ ꯁꯦꯜ ꯇꯧꯔꯤꯅꯤ ꯑꯗꯨꯗ ꯌꯦꯡꯈꯤꯕ ꯑꯗꯨ ꯌꯥꯝ ꯍꯣꯡ ꯐꯪꯉꯦ ꯂꯨꯄꯥ 2.5 ꯄꯤ ꯃꯥꯜꯂꯦ ꯑꯁꯦꯡꯕꯒꯤ ꯄ꯭ꯔꯥꯏꯁꯇꯗꯤ ꯍꯧꯖꯤꯛꯁꯦ 1.5 ꯑꯗꯨꯋꯥꯏꯗꯒꯤ ꯆꯥꯡꯗ ꯐꯪꯉꯦ 1.4 ꯆꯍꯨꯝ ꯑꯗꯨꯋꯥꯏꯗ ꯐꯪꯉꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯣ 30Kꯒꯤ ꯃꯌꯥꯗ ꯒꯦꯃꯤꯡꯁꯨ ꯌꯥꯕ ꯕꯦꯇ꯭ꯔꯤ ꯀꯦꯃꯦꯔꯥꯁꯨ ꯐꯕ ꯁꯤ ꯀꯔꯤ ꯐꯣꯟ ꯂꯩꯕꯅ ꯐꯒꯦ ꯁꯦꯝꯁꯪꯗ 30Kꯒꯤꯗ S23 FE 30Kꯗꯗꯤ ꯁꯦꯝꯁꯪ ꯑꯣꯏꯔꯒꯗꯤ Infinix T20 Proꯗꯣ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯐꯕ꯭ꯔꯣ ꯍꯣꯏ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯃꯥ ꯌꯥꯎꯔꯤꯗꯣ ꯑꯦꯚꯔꯦꯖꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯗꯤ ꯅꯠꯇꯦ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯑꯣꯔ ꯃꯦꯗꯤꯌꯥꯇꯦꯛ ꯀꯔꯝꯕꯅ ꯐꯈꯤꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯍꯦꯚꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯗꯤꯀꯣ ꯍꯦꯚꯤ ꯌꯨꯖꯔꯁꯤꯡꯁꯤꯗꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯈꯤꯇꯪꯗꯤ ꯐꯕ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯃꯈꯜꯒꯤ ꯈꯦꯠꯅꯕꯒꯤ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯤꯀꯣ ꯁꯤꯁꯦ ꯑꯗꯨ ꯍꯥꯏꯔꯅꯤ ꯍꯦꯛꯇ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯌꯥꯎꯕꯉꯩ ꯂꯣꯏ ꯐꯔꯦꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯉꯩꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗ 778 ꯀꯥꯏꯅꯒ ꯂꯩꯈꯤꯗꯅꯀꯣ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨ 778ꯇꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯤꯗꯤꯌꯥꯇꯦꯛꯀꯤ 3.4 ꯅꯦꯅꯣꯃꯤꯇꯔ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔꯅ ꯑꯗꯨꯝ ꯍꯦꯟꯗꯣꯏꯅꯤ ꯑꯗꯨꯅ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅ ꯀꯔꯝꯕꯒ ꯆꯥꯡꯗꯝꯅꯕ ꯀꯅꯥ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯦꯟꯅ ꯈꯪꯗꯣꯛꯄ ꯂꯥꯏꯒꯗꯕꯅꯤ ꯂꯣꯔꯦꯟꯁ ꯂꯪꯍꯨ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ 13 Pro Plus ꯑꯣꯔ ꯚꯤꯚꯣ T3 Ultra ꯀꯔꯝꯕꯅ ꯍꯦꯟꯅ ꯀꯦꯃꯦꯔꯥ ꯁꯦꯡꯒꯅꯤ ꯔꯤꯌꯦꯜꯃꯤꯅ ꯍꯦꯟꯅ ꯁꯦꯡꯒꯅꯤ 13 Pro Plusꯇꯨꯅ ꯀꯕꯤ ꯃꯉꯥꯡꯅ ꯕ꯭ꯔꯣ ꯂꯦꯞꯇꯣꯞ 30K ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ 30Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯁꯁ ꯚꯤꯚꯣ ꯕꯨꯛ 14 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯌꯥꯏ ꯑꯗꯨ ꯌꯦꯡꯕ ꯌꯥꯏ ꯕ꯭ꯔோ ꯕꯤꯛ ꯐꯦꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯆꯦꯔꯤꯁ ꯒꯦꯃꯔꯁ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯀꯥꯟꯗ ꯁꯨꯝ ꯌꯦꯡꯕꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯌꯣꯔ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ Exynos 2200ꯀ Snapdragon 8S Gen 3 ꯀꯅꯥꯅ ꯐꯒꯦ Exynosꯅ ꯗꯒꯤꯗꯤ Snapdragon 8S Generation 3ꯅ ꯌꯥꯝ ꯊꯤꯅ ꯐꯔꯅꯤ ꯕ꯭ꯔꯣ ꯀꯩ ꯐꯣꯟ ꯂꯩꯒꯦ ꯍꯥꯏ ꯑꯩꯒꯤ ꯐꯣꯟ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯦꯝꯁꯪꯒꯤ S21 FEꯁꯤ ꯄꯥꯏꯔꯤ ꯄꯣꯀꯣꯒꯤ ꯐꯣꯟ ꯑꯃꯁꯨ ꯂꯩ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚꯀꯨꯝꯕ ꯇꯧꯕ ꯀꯥꯟꯗ ꯑꯗꯩ ꯀꯩ ꯑꯇꯣꯞꯄ ꯊꯕꯛ ꯀꯩ ꯇꯧꯕꯒꯤ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯄꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯦ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝ ꯇꯣꯏꯅ ꯁꯖꯦꯁ ꯇꯧꯖꯕ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ M35 ꯑꯃꯁꯨ ꯂꯩꯔꯒ ꯊꯝꯃꯦ ꯌꯦꯡꯉꯒ ꯑꯗꯨ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯄꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯌꯥꯝ ꯄꯥꯏꯕꯗꯤ ꯅꯠꯇꯦ
ꯑꯃ ꯑꯅꯤ ꯄꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯀꯣꯏꯁꯟꯁꯨ ꯌꯥꯝ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯅꯤꯠꯁꯨ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ ꯑꯩ ꯂꯥꯏꯚꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦꯀꯣ ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯑꯩ ꯑꯝꯇꯪ ꯊꯤꯒꯦ ꯁꯣꯝ ꯁꯥꯏꯠꯀꯤ ꯐꯣꯟꯁꯤꯗ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯗ ꯃꯌꯥꯝ ꯑꯩ ꯃꯊꯪꯒꯤꯗꯗꯤ ꯂꯥꯏꯚ ꯇꯧꯔꯝꯗꯥꯏꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯏꯚꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯑꯝꯇꯪ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯉꯁꯤꯐꯥꯎ ꯑꯃꯨꯛꯐꯥꯎ ꯂꯥꯏꯚ ꯇꯧꯗ꯭ꯔꯤꯕ ꯐꯦꯁꯕꯨꯛꯇꯁꯨ ꯑꯝꯇꯪ ꯌꯦꯡꯒꯦ ꯇꯧꯕ ꯀꯩ ꯍꯥꯏꯅꯣ ꯑꯥꯏꯑꯔ ꯕ꯭ꯂꯥꯁꯇꯔꯒꯤ ꯐꯪꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯏꯑꯔ ꯕ꯭ꯂꯥꯁꯇꯔꯁꯦ ꯏꯟꯐ꯭ꯔꯥꯔꯦꯠ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯥꯏꯑꯔ ꯕ꯭ꯂꯥꯁꯇꯔꯒꯤ ꯐꯪꯁꯟꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯔꯤꯃꯣꯠꯀꯤ ꯇꯥꯏꯞꯇ ꯇꯤꯚꯤꯒꯤ ꯑꯥꯏꯑꯔ ꯁꯦꯟꯁꯔ ꯌꯥꯎꯕꯁꯤꯡꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯒꯨꯝꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯃꯣꯠꯀꯤ ꯇꯥꯏꯞꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯥꯏꯑꯔ ꯁꯦꯟꯁꯔꯁꯦ ꯃꯥꯒꯤ ꯐꯥꯏꯜ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯁꯨ ꯌꯥꯕꯅꯦꯕ ꯃꯣꯏ ꯑꯥꯏꯑꯔ ꯕ꯭ꯂꯥꯁꯇꯔ ꯑꯅꯤꯗꯨ ꯅꯛꯁꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯇꯞꯄ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯀꯅꯥꯁꯨ ꯁꯤꯖꯤꯟꯅꯗꯕꯅꯤꯗ ꯕꯤꯀꯥ ꯑꯣꯀ꯭ꯔꯝꯅ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯊꯨꯕꯤꯗ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯑꯉꯝꯕ ꯑꯩꯅ ꯊꯦꯡꯅꯕ ꯇꯣꯄꯤꯛ ꯅꯨꯡꯉꯥꯏꯒꯗꯕ ꯃꯌꯥꯝꯗ ꯀꯥꯟꯅꯒꯅꯤ ꯈꯟꯕ ꯇꯣꯄꯤꯛꯇ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯦꯝꯁꯨ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯌꯦꯡꯕꯤꯔꯛꯄ ꯃꯔꯨꯑꯣꯏꯅ ꯚꯤꯗꯤꯑꯣꯗ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯁꯦ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯌꯥꯝ ꯒꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯇꯤꯚꯦꯠ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯈꯔ ꯌꯥꯝ ꯇꯧꯔꯛꯄꯁꯤꯗꯤꯀꯣ ꯑꯁ ꯚꯤꯗꯤꯑꯣ ꯃꯊꯪꯗ ꯁꯦꯝꯅꯤꯡꯕ ꯄꯣꯛꯑꯦꯕ ꯑꯗꯣ ꯊꯥꯒꯠꯂꯀꯥꯟꯗ ꯚ꯭ꯌꯨꯁꯀ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯂꯥꯏꯛ ꯀꯌꯥꯝ ꯇꯧꯔꯛꯇꯕꯤꯗꯣ ꯑꯗꯨꯝꯕꯗꯨꯗꯤ ꯑꯁ ꯃꯤꯠ ꯈꯜꯂꯦꯕ ꯎꯔꯨꯀꯥꯟꯗꯒ ꯃꯤꯊꯪꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯇꯜꯂꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏ ꯁꯥꯟꯅꯕ ꯃꯈꯣꯟ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯕꯤ ꯖꯤ ꯑꯦꯝ ꯑꯥꯏ ꯁꯥꯟꯅꯕ ꯕꯦꯇꯜ ꯒ꯭ꯔꯥꯎꯟ ꯃꯣꯕꯥꯏꯜ ꯏꯟꯗꯤꯌꯥ ꯍꯥꯏꯌꯦꯀꯣ ꯍꯥꯟꯅꯗꯤ ꯄꯞꯖꯤꯒ ꯍꯥꯏꯔꯝꯕꯗꯣ ꯑꯗꯣ ꯄꯞꯖꯤ ꯁꯥꯟꯅꯕꯒꯨꯝꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯌꯥꯝꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯥꯏꯀꯨꯒꯤ ꯐꯣꯟ ꯌꯥꯔꯦ ꯄꯣꯀꯣꯒꯤ ꯐꯣꯟ ꯌꯥꯔꯦ ꯑꯗꯒꯤ ꯃꯣꯇꯣꯔꯣꯂꯥ ꯂꯣꯏ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯣꯟ ꯃꯥꯏ ꯃꯥꯏ ꯀꯩꯅꯣꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯂꯣꯏ ꯄꯣꯜꯂꯦ ꯑꯗꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯣꯟ ꯆꯦꯟꯕꯗ ꯑꯦꯃꯥꯖꯣꯟꯗ ꯆꯦꯟꯕꯒ ꯀꯔꯝꯕꯅ ꯁꯦꯐ ꯑꯣꯏ ꯁꯦꯐꯀꯤꯗꯤ ꯑꯅꯤꯃꯛ ꯑꯣꯏ ꯐ꯭ꯂꯤꯞꯀꯥꯔꯠꯅꯕꯨ ꯍꯦꯟꯅ ꯑꯣꯏ ꯍꯥꯏꯕ ꯌꯥꯏ ꯑꯗ ꯑꯦꯃꯥꯖꯣꯟꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯂꯩꯇꯦ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯃꯥꯖꯣꯟꯗꯩ ꯆꯦꯟꯕꯅꯤ ꯐꯣꯟ ꯌꯧꯔꯛꯑꯦ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅꯗꯤ ꯐꯣꯟ ꯑꯍꯟꯕ ꯂꯩꯗꯤ ꯏꯁꯥꯅꯒ ꯕꯣꯛꯁ ꯍꯥꯡꯗꯣꯛꯆꯅꯤꯡꯕꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯏꯁꯥꯅ ꯍꯥꯡꯗꯣꯛꯆꯔꯒ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯄꯣꯛꯄꯒ ꯄꯥꯝꯕꯩꯅꯦ ꯑꯗꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯤ ꯑꯃꯨꯛ ꯆꯦꯛꯁꯤꯜꯂꯤꯁꯦ ꯐꯣꯟꯗꯣ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯂꯥꯛꯏꯕ ꯃꯤꯗꯨꯅ ꯍꯥꯡꯗꯣꯛꯑꯒ ꯄꯤꯗꯣꯏꯅꯦꯕ ꯌꯥꯎꯔꯝꯃꯣ ꯁꯦꯡꯉꯦꯀꯣ ꯅꯪꯅ ꯂꯩ ꯐꯣꯟꯗꯣ ꯁꯤꯅꯤꯀꯣ ꯆꯨꯝꯃꯦꯀꯣ ꯍꯥꯏꯔ ꯄꯤꯔꯝꯗꯣꯏꯅꯦꯕ ꯂꯥꯜꯂꯝꯃꯒꯗꯤ ꯃꯥꯏ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯇꯣꯏꯅꯦ ꯂꯥꯜꯂꯒꯗꯤ ꯑꯃꯨꯛ ꯍꯟꯕ ꯈꯣꯠꯄ ꯁꯤꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯣꯏꯅ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐ꯭ꯂꯤꯞꯀꯥꯔꯠꯁꯨ ꯌꯥꯝ ꯁꯤꯀ꯭ꯌꯣꯔ ꯑꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯕꯤꯀ꯭ꯔꯥ ꯑꯣꯀ꯭ꯔꯝꯅ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯗ꯭ꯔꯣꯝ ꯀꯨꯏꯗ꯭ꯔꯦ ꯄꯨꯡ 8 ꯇꯥꯔꯦ ꯊꯦꯡꯖꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯍꯩꯈꯥꯡ ꯁꯤꯇꯥꯜꯁꯤꯡꯅ ꯕ꯭ꯔꯣ ꯁꯥꯎꯗꯤ ꯁꯥꯎꯕꯤꯅꯨ ꯈꯪꯖꯅꯤꯡꯕ ꯍꯪꯕꯅꯤ ꯍꯥꯏ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯕ꯭ꯔꯗꯔ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯅ ꯈꯪꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯄꯥꯔꯁꯣꯅꯦꯜꯂꯤ ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯄꯣꯠꯇꯤ ꯍꯪꯉꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯥꯏꯔꯛꯑꯣꯏꯕ ꯑꯗꯨꯗꯤ ꯀꯕꯤ ꯃꯉꯥꯡꯅ M35ꯁꯦ 8GB ꯂꯩꯇꯕ ꯃꯥꯜꯂꯦ ꯂꯩ 8GB ꯂꯩꯕꯅꯦ ꯅꯅꯥꯎ ꯈꯣꯡꯖꯣꯡꯕꯝꯅ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯗꯔ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯗꯣ ꯍꯩꯈꯥꯡ ꯁꯤꯇꯥꯜꯁꯨ ꯑꯗꯨꯝ ꯍꯪꯕꯤꯌꯣ ꯕ꯭ꯔꯗꯔ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯍꯩꯀꯨ G9X5Gꯗꯣ ꯐꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯍꯩꯀꯨ G9X ꯐꯕꯅꯦ ꯂꯨꯄꯥ 10,000-15,000 ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯣ G9X S ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ S ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ 10 ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯌꯦꯡꯒꯦ G9X ꯍꯥꯏꯕꯀꯣ ꯐꯕ ꯄꯣꯠꯅꯤ ꯑꯩ ꯃꯃꯤꯡ ꯌꯥꯝ ꯇꯣꯏ ꯇꯥꯔꯣꯏ ꯑꯩꯅ ꯃꯉꯥꯡꯗ ꯁꯖꯦꯁ ꯌꯥꯝ ꯇꯧꯈꯤꯕ ꯄꯣꯠꯅꯦꯕ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯥꯏ ꯐꯤꯆꯔꯁꯇꯣ G9X ꯑꯁꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯌꯥꯏ ꯁꯤ ꯂꯩꯕ ꯌꯥꯏ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯀꯣ ꯑꯣ ꯐꯣꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯗꯤ ꯅꯠꯇ꯭ꯔꯦ ꯀꯥ ꯍꯦꯟꯅ ꯐꯕ ꯍꯥꯏꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯃꯥ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ 6000 mAhꯀ ꯑꯣꯏꯔꯦ 44 ꯋꯥꯠꯀꯤ 5 ꯆꯥꯔꯖꯤꯡꯒ ꯑꯣꯏꯔꯦ ꯑꯁ ꯌꯥꯝ ꯐꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯁꯦ Snapdragon 6 Gen 1 ꯑꯣꯏꯔꯦ ꯑꯗꯨꯝ ꯌꯥꯔꯦ ꯐꯖꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯔꯦ ꯑꯅꯧꯕ ꯐꯣꯟꯁꯨ ꯍꯟꯗꯛꯇ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ
Bro ꯑꯩꯒꯤꯁꯨ Xiaomi Pad 6 ꯑꯃ ꯂꯩ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯐꯩ ꯀꯌꯥꯝ Xiaomi Pad 6 ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯕꯨꯗꯤ ꯄꯥꯏꯔ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯆꯞ ꯆꯥꯕ ꯃꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯤꯁꯨ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯋꯥꯔ ꯕꯦꯡꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯋꯥꯔ ꯕꯦꯡꯀꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯇꯪ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯍꯦꯟꯅ ꯍꯦꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯇꯤꯡꯕ ꯄꯣꯠꯇꯤ ꯅꯠꯇꯦꯅꯀꯣ ꯂꯥꯏꯛ ꯑꯃ ꯅꯝꯃꯒ ꯀꯃꯦꯟ ꯑꯃ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯁꯤ ꯃꯑꯣꯡꯗ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯇꯨꯡꯗ ꯃꯌꯥꯝꯅ ꯄꯥꯝꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯩ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯦꯀꯦꯟ ꯁꯤꯅ ꯐꯣꯟꯒꯨꯝꯕ ꯑꯗꯩꯗꯤ ꯑꯇꯩ ꯑꯇꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯒꯦꯖꯦꯠꯀꯨꯝꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯃꯦꯗꯅꯀꯣ ꯕ꯭ꯂꯣꯒꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯊꯦꯡꯅꯕ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯑꯩꯅ ꯆꯦꯅꯦꯜ ꯑꯃ ꯑꯩꯅ ꯍꯥꯡꯗꯣꯛꯑꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯤ ꯍꯥꯞꯀꯠꯂꯒ ꯊꯝꯈꯤꯕꯅꯤ ꯑꯇꯩꯗꯤ ꯍꯥꯞꯇ꯭ꯔꯤ ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯒꯦꯔꯥ ꯚꯤꯗꯤꯑꯣ ꯆꯪꯉꯒ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒꯗꯤꯀꯣ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯅꯥꯏꯁ ꯏꯝꯐꯥꯜꯗ ꯌꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯃꯥꯂꯦꯝ ꯏꯝꯐꯥꯜꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩ ꯄꯣꯠ ꯃꯥ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯣꯟ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯗꯤꯂꯤꯚꯔ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯅ ꯑꯩ ꯐꯦꯁꯕꯨꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯩ ꯎꯠꯀꯦ ꯇꯧꯔꯀꯥꯟꯗ ꯎꯠꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤꯡꯅ ꯒꯣꯔꯕꯥꯆꯣꯚ ꯋꯥꯡꯈꯦꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯗꯨꯗ ꯊꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯩ ꯑꯝꯇꯪ ꯎꯠꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯗꯣ ꯑꯩ ꯁꯤ ꯐꯣꯟ ꯑꯃꯁꯤꯗꯗꯤ ꯑꯩꯁꯦ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯁꯦ ꯍꯥꯡꯗꯦꯕ ꯑꯗꯨꯗꯨꯅ ꯊꯤꯕ ꯀꯥꯟꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯛꯂꯛꯇꯦꯕꯁꯦ ꯐꯦꯁꯕꯨꯛꯇꯣ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯩ ꯂꯤꯡꯀ ꯑꯗꯨꯝ ꯀꯩꯅꯣꯗ ꯌꯥꯎꯔꯝꯕꯅꯤ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯈꯔꯁꯦ ꯀꯥꯏꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯌꯦꯡ ꯃꯊꯪꯒꯤ ꯂꯥꯏꯐ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯕ꯭ꯔꯣ ꯇꯦꯕ꯭ꯂꯦꯠ 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯦꯛꯁꯦꯜ ꯑꯦꯝ ꯑꯦꯁ ꯋꯥꯔꯗꯀꯨꯝꯕ ꯄꯥꯏꯕ ꯌꯥꯕ ꯍꯥꯏ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ ꯅꯠꯄ ꯅꯠꯇ꯭ꯔꯒ ꯀꯥꯎꯈ꯭ꯔꯦ S9e ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯗꯣ 20,000ꯗ ꯐꯪꯉꯤꯅꯁꯨ ꯑꯗꯨ ꯄꯤꯗꯕꯅꯤꯀꯣ 20,000ꯗꯤ ꯑꯣꯐꯔꯗꯅꯤꯀꯣ ꯐꯪꯉꯤꯗꯣ 20,000ꯗ ꯑꯗꯨꯝꯇꯪ ꯌꯦꯡꯕꯤꯌꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯃꯦꯟꯗ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯒꯁꯨ ꯑꯩ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯑꯒꯦ ꯔꯤꯄ꯭ꯂꯥꯏꯗꯨꯗ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯀꯣꯏꯁꯟꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤꯒꯤ ꯄꯋꯥꯔ ꯕꯦꯡꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯒꯦ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯇꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯔ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯁꯣꯏꯅ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯀꯥꯏꯅꯔꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ